ꯊꯣꯏꯕ ꯃꯃꯥ ꯃꯃꯥ ꯉꯥꯏꯈꯣ 이마 ꯍꯣꯏ ꯁꯛ ꯀꯧꯊꯣꯛꯑꯒ ꯁꯤꯔꯝꯒꯅꯤ ꯑꯩꯁꯦ ꯐꯦꯟꯒ ꯊꯥꯏꯅꯤꯀꯣ ꯑꯍꯤꯡꯁꯤꯗ ꯀꯌꯥꯝ ꯒꯔꯝꯅꯣ ꯌꯦꯡꯉꯨ ꯍꯠ ꯀꯣ ꯀꯅꯥ ꯀꯅꯥ ꯂꯩꯁꯦ ꯊꯣꯏꯕ ꯅꯨꯡꯁꯤꯕ ꯊꯣꯏꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯈꯔꯅꯤ ꯃꯇꯨꯡꯗ ꯎꯅꯁꯤ ꯀꯥꯏꯅ ꯅꯪꯅ ꯄꯣꯁ ꯊꯥꯕꯗꯣ ꯀꯩꯗꯧꯔꯒꯦ ꯇꯈꯦꯜ ꯑꯣꯏꯠ ꯑꯁ ꯇꯧꯔꯤꯃꯤꯅꯦꯍꯦ ꯑꯩꯁꯦ ꯖꯨꯒꯠ ꯆꯥꯅꯅꯦ ꯃꯌꯥꯝꯗꯧꯅꯒ ꯂꯥꯏꯞ ꯊꯥꯕ ꯉꯝꯄꯣꯟꯇꯦꯗ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯨꯐꯦꯠ ꯀꯥꯐꯦꯠꯅꯤ ꯑꯗꯨꯏꯁꯨ ꯏꯃꯥ ꯍꯥꯏꯔꯦꯀꯣ ꯊꯣꯏꯕꯅ ꯃꯃꯥ ꯀꯗꯥꯏꯅꯣ ꯃꯃꯥ ꯁꯤꯁꯇꯔ ꯇꯨꯝꯃꯕꯣ ꯇꯨꯝꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯤ ꯄꯤꯇ꯭ꯔꯨꯑꯣ ꯄꯤꯇ꯭ꯔꯥꯡꯉꯣ ꯃꯌꯥꯝ ꯇꯧꯕꯗ ꯏꯕꯦꯝꯃ ꯈ꯭ꯋꯥꯡꯒ ꯅꯥꯕꯖꯥꯠꯅꯤ ꯊꯣꯏꯕ ꯁꯛ ꯎꯍꯧꯔꯦ ꯏꯃꯥ ꯑꯩꯒꯤ ꯏꯖꯠ ꯁꯦꯁ ꯑꯗꯨꯅꯦꯕ ꯑꯩ ꯁꯛ ꯎꯗꯕꯤꯒꯤ ꯑꯣꯞꯁꯟ ꯅꯝꯃꯨꯗ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯊꯣꯏꯕ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅꯤ ꯃꯥꯁꯦ ꯎꯗꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯒꯤ ꯑꯣ 3 days ꯌꯥꯝ ꯌꯨꯝꯗ ꯂꯩꯇꯦ ꯂꯩꯁꯥꯡꯗ ꯂꯩꯕ ꯑꯗꯨꯒꯤ ꯑꯣ ꯀꯩꯅꯣꯒꯤꯔꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯑꯕ ꯋꯥꯁ ꯀꯩꯀꯥ ꯇꯧꯕ꯭ꯔꯥꯕ ꯀꯩꯅꯣꯗꯣ ꯐꯩ 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 ꯇꯧꯒꯗꯃꯤ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯀꯣ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯑꯗꯨꯒꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤ ꯀꯔꯤ ꯊꯧꯔꯝ ꯐꯦꯟ ꯊꯥꯏꯗꯣ ꯏꯪꯗꯔꯣ ꯁꯤꯁꯇꯔ ꯃꯨꯊꯠꯂꯦ ꯆꯥꯔꯝꯕꯒꯤꯅꯦ ꯇꯩꯊꯣꯛꯈꯤꯕꯒꯤ ꯆꯣꯠꯂꯤꯕ ꯑꯗꯨ ꯉꯥꯛꯇꯪ ꯊꯥꯔꯤꯕ ꯆꯠꯂꯝꯒꯗꯧꯕ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯀꯅꯥꯝ ꯂꯥꯛꯄꯤꯔꯣꯏꯗꯕ ꯃꯥꯟꯅ ꯑꯩꯅ ꯀ꯭ꯋꯥꯁꯨ ꯃꯆꯦ ꯑꯃ ꯍꯨꯛꯆꯜꯂꯨꯔꯦ ꯑꯣ ꯇꯈꯦꯜ ꯃꯦꯗꯥꯝ ꯃꯪꯂꯥꯟ ꯆꯅꯦꯗ ꯃꯌꯥꯝꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯐꯠꯇꯦꯕ ꯇꯧꯔꯤꯁꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯅꯨꯡꯁꯤꯕ ꯑꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯍꯥꯞꯂꯤꯕꯅꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯅꯪ ꯊꯃꯣꯏꯅꯕꯨ ꯌꯥꯔꯗꯤ ꯍꯦꯛ ꯇꯧꯊꯣꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯃꯣꯏꯗꯕꯨ ꯈꯜꯂꯕ ꯍꯥꯏꯕꯗꯤ ꯊꯃꯣꯏꯅꯕꯨ ꯑꯩꯅ ꯍꯦꯛ ꯑꯁꯤ ꯇꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯥꯟꯇꯤ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯊꯣꯛꯎ ꯈꯔꯅꯤ ꯂꯩꯔꯒ ꯅꯪꯅ ꯊꯃꯣꯏ ꯍꯣꯡꯗꯣꯛꯑꯒ ꯑꯃꯨꯛ ꯍꯦꯛ ꯑꯣꯟꯊꯣꯛꯎ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯩ ꯊꯣꯏꯕꯅ ꯅꯦꯠ ꯁ꯭ꯂꯣ ꯆꯠꯂꯦꯍꯦ ꯍꯥꯏꯔꯣ ꯇꯧꯕꯅꯤ ꯑꯩꯒꯤꯗꯤ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯥꯕꯗꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯊꯥꯅꯕꯗꯨꯒ ꯑꯗꯨꯝ ꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯇꯧꯖꯗ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯂꯥꯏꯐꯀꯨꯝꯕꯁꯦ ꯈꯔ ꯍꯦꯛ ꯇꯣꯏꯅꯕꯨ ꯌꯥꯎꯔꯕ ꯑꯩ ꯗꯇꯥꯁꯦ ꯍꯦꯛꯇ ꯊꯨꯅ ꯂꯣꯏꯒꯤꯑꯦꯕ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯈꯔ ꯈꯔ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯕꯗꯒꯤ ꯉꯟꯇꯥꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯒꯤ ꯀꯣꯠꯄ ꯍꯥꯏꯁꯦ ꯋꯥꯌꯣꯡ ꯆꯥꯕ꯭ꯔꯗꯣ ꯍꯦꯛꯇ ꯇꯠꯂꯤ ꯎꯔꯨ ꯂꯩꯌꯦꯕ ꯇꯈꯦꯜꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ ꯊꯣꯏꯕ ꯏꯕꯨꯡ ꯊꯣꯏꯕ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯁꯦ ꯇꯈꯦꯜꯒꯤ ꯗꯗꯥꯅꯤ ꯗꯗꯥ ꯏꯁ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯏꯆꯜ ꯇꯈꯦꯜ ꯀꯔꯝ ꯍꯥꯏꯅ ꯄꯥꯜꯂꯤꯒꯦ ꯏꯇꯩꯃ ꯏꯃꯥ ꯏꯆꯜ ꯇꯈꯦꯜꯁꯨ ꯍꯥꯏ ꯀꯔꯝ ꯍꯥꯏꯅ ꯄꯥꯜꯂꯤꯒꯦ ꯏꯇꯩꯃꯁꯨ ꯍꯥꯏꯔꯤꯌꯦ ꯍꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯉꯁꯤ ꯑꯩ ꯌꯨꯝꯗ ꯃꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯁꯕꯦꯟꯒꯤ ꯏꯁꯇꯥꯐ ꯑꯗꯨꯅ ꯑꯦꯜ ꯕꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯌꯥꯝ ꯀꯟꯅꯁꯨ ꯑꯦꯜꯕꯤ ꯑꯃ ꯑꯃꯁꯦ ꯁꯨꯝꯇꯁꯨ ꯌꯥꯎꯅ ꯂꯩꯕꯁꯦ ꯊꯕꯛ ꯁꯥꯊꯤꯅ ꯀꯥꯏꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯔꯥꯡ ꯊꯨꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯃꯤꯒꯤ ꯐꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯃꯤꯅ ꯃꯤ ꯑꯇꯣꯞꯄꯅ ꯇꯥꯔꯗꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯂꯥꯛꯑꯔꯣꯏꯅ ꯑꯃꯨꯛ ꯈꯟꯕꯤꯔꯅꯦꯕ ꯑꯩꯁꯨ ꯍꯦꯛꯇꯪ ꯊꯕꯛꯅ ꯍꯥꯏꯁꯦ
ꯊꯕꯛꯇꯣ ꯇꯧꯔꯦꯒꯗꯤ ꯌꯥꯕ ꯑꯗꯨꯒ ꯃꯌꯥꯝꯗꯤ ꯅꯟ ꯂꯩꯔꯦ. ꯑꯣ ꯑꯣ ꯃꯃꯥ ꯑꯩꯁꯨ ꯉꯁꯤ ꯈꯨꯖꯤꯟ ꯑꯃ ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯦ ꯑꯗꯨꯅꯤ ꯑꯩꯁꯨꯅꯤꯗꯅ ꯃꯤꯔꯥꯡ ꯑꯍꯨꯝ ꯑꯃ ꯑꯃ ꯁꯤꯠꯇꯕꯗ ꯂꯣꯏꯈꯝ ꯅꯥꯏꯗꯦꯗ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯑꯗꯨ ꯃꯔꯛꯇꯨꯒꯁꯨ ꯑꯉꯥꯡ ꯃꯊꯤ ꯐꯥꯏꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯃ ꯇꯧꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤ. ꯊꯣꯏꯕꯅ ꯍꯥꯏꯕ ꯏꯃꯥ ꯀ꯭ꯌꯥ ꯀꯔ ꯔꯍꯥ ꯍꯦ हम खाना खा के थोड़ा सा एकदम ꯃꯔꯩ ꯇꯤꯡꯊꯣꯛꯈ꯭ꯔꯦ. ꯑꯩ ꯇꯣꯝꯊꯤꯟ ꯏꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯌꯨꯝꯈꯥꯏꯕꯝ ꯂꯥꯛꯑꯦ. ꯍꯥꯏ ꯇꯣꯝꯊꯤꯟ ꯑꯩꯁꯨ ꯉꯁꯥꯏ ꯊꯥꯕꯒꯤꯗꯣ ꯅꯦꯠ ꯌꯥꯗꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ. ꯑꯗꯨꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯤꯁꯇꯔ ꯍꯥꯏꯕ. ꯑꯗꯨꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯏꯕꯨꯡ ꯍꯩꯅꯧ ꯍꯩꯅꯧ ꯊꯩꯕꯣꯡ ꯇꯧꯅ ꯄꯥꯜꯂꯤ. ꯊꯩꯕꯣꯡ ꯍꯩꯅꯧ ꯇꯧꯅ ꯄꯥꯜꯂꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯍꯥꯏꯗꯣ. ꯃꯃꯥꯅ ꯍꯥꯏꯕ ꯑꯣ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ. ꯇꯣꯝꯊꯤꯟꯅ ꯍꯥꯏꯕ ꯅꯦꯠꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯅꯦꯠ ꯑꯁꯤꯅꯤ. ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯛꯄ ꯇꯥꯔꯦ. ꯂꯣꯏꯔꯝꯗꯥꯏꯒꯤ ꯊꯥꯖꯁꯤꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯉꯛꯑꯦ ꯑꯗꯨꯗꯤ ꯐꯤꯕꯝꯗ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯅꯦꯠꯁꯦ. ꯑꯊꯣꯏꯕꯅ ꯍꯥꯏꯕ ꯏꯆꯜ ꯇꯈꯦꯜ ꯊꯩꯕꯣꯡꯗꯨ ꯆꯥꯕ ꯍꯥꯎꯇꯦ. ꯇꯣꯝꯊꯤꯟꯅ ꯍꯥꯏꯕ ꯇꯣꯝꯊꯤꯟꯁꯤ ꯅꯥꯀꯣꯡꯒꯤ ꯃꯣꯏꯒꯤ ꯏꯁꯩꯒꯤ ꯀꯩꯅꯣꯝꯗ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯒꯤꯇꯔꯒ ꯈꯤꯜꯂꯛꯑꯦ. ꯑꯗꯨꯗꯒꯤꯗꯤ ꯌꯥꯔꯦꯀ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯌꯥꯕ꯭ꯔꯣ. ꯃꯤꯀꯨꯞ ꯃꯇꯪꯗꯤ ꯀꯦꯂꯕꯣꯏ ꯃꯤꯀꯨꯞ ꯃꯇꯪꯗꯤ ꯀꯦꯂꯕꯣꯏ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ ꯁꯣꯟꯅꯂꯩ ꯈꯥꯉꯨꯊꯛꯀꯤ ꯁꯤꯡꯒꯥꯔꯩ ꯊꯥꯔꯣꯏ ꯃꯥꯟꯕꯤ ꯊꯥꯕꯜꯂꯩ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯂꯕꯣꯏ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯂꯕꯣꯏ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ ꯁꯣꯟꯅꯂꯩ ꯈꯥꯉꯨꯊꯛꯀꯤ ꯁꯤꯡꯒꯥꯔꯩ. ꯃꯌꯥꯝ ꯑꯩ ꯑꯦꯜꯕꯤꯒꯁꯦ ꯃꯌꯥꯝꯗꯧꯅ ꯑꯗꯨꯗꯨ ꯇꯥꯏꯝ ꯑꯗꯨꯗꯨ ꯀꯥꯏꯅ ꯀꯩ ꯇꯧꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯆꯨꯝꯅꯒꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯒꯤ ꯂꯣꯏꯔꯛꯄꯒꯤ ꯁꯨꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯅꯥꯕ ꯌꯦꯛꯄ ꯑꯅꯥ ꯑꯌꯦꯛ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯧꯔꯝ ꯇꯧꯈꯤꯕ ꯄꯥꯎ ꯐꯥꯎꯅꯁꯦꯅ ꯁꯨꯝ ꯇꯧꯕꯅꯤꯀꯣ. ꯑꯗꯨꯗꯒꯤ ꯀꯗꯥꯏꯅꯣ ꯑꯩꯗꯤ ꯋꯥꯏꯇꯦ. ꯑꯣ ꯊꯣꯏꯕꯅ ꯃꯩꯔꯟꯒꯨꯝꯕꯅꯤ ꯍꯥꯏꯔꯣ ꯒꯨꯝꯕꯅꯤ ꯍꯥꯏꯕꯀꯣ. ꯑꯗꯨ ꯇꯈꯦꯜꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯗꯤ ꯊꯩꯕꯣꯡ ꯇꯥꯡꯕꯅꯤꯀꯣ ꯍꯥꯏꯕ. ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯄꯥꯟꯗ꯭ꯔꯥ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ. ꯃꯅꯤꯄꯨꯔꯗꯕꯨ ꯍꯦꯛ ꯐꯕ ꯄꯣꯠꯁꯛꯁꯦ ꯍꯩ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯦꯛ ꯐꯔꯔꯣꯏ. ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯦꯛ ꯐꯕ ꯄꯣꯠꯇꯣ ꯑꯥꯗ ꯍꯦꯛ ꯐꯔꯔꯣꯏ. ꯃꯣꯏ ꯑꯥꯗ ꯀꯔꯤꯅꯣꯅꯦ ꯁꯤꯇꯥꯐꯣꯜ ꯍꯥꯏꯅ ꯄꯥꯜꯍꯧꯋꯤꯗꯨꯕꯨ ꯑꯩꯈꯣꯏ ꯁꯣꯝꯒ ꯃꯥꯟꯅꯗꯦꯕ. ꯃꯑꯣꯡ ꯑꯃꯅꯦ ꯃꯣꯏꯗ ꯂꯩꯍꯧꯔꯤꯗꯣ. ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ. ꯑꯩ ꯆꯥꯔꯦ ꯁꯟꯖꯤꯠ ꯆꯥꯛ ꯆꯥꯔꯦ. ꯑꯗꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯏꯆꯜ ꯇꯈꯦꯜ ꯊꯩꯕꯣꯡꯗꯨ ꯑꯩ ꯆꯥꯗꯦ ꯀꯌꯥ ꯄꯤꯕꯅꯣꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏ ꯁꯣꯝꯗꯕꯨꯗꯤ ꯀꯅꯥꯒꯨꯝꯕ ꯊꯩꯕꯣꯡ ꯂꯩꯖꯗꯕ ꯏꯃꯨꯡꯒꯤꯗꯤ ꯕꯖꯥꯔꯗ ꯂꯩꯕꯗꯣ ꯍꯨꯝꯐꯨ ꯍꯨꯝꯐꯨꯇꯔꯥ ꯃꯔꯐꯨ ꯆꯥꯝꯃ ꯁꯨꯃꯥꯏꯅ ꯄꯤꯔꯒ ꯂꯩꯅꯩ. ꯈꯨꯜꯂꯛꯇꯒꯤꯗꯤ ꯄꯨꯔꯥ ꯑꯦꯚꯥꯏꯂꯦꯕꯜꯅꯤ. ꯋꯥꯎ ꯅꯥꯏꯁ ꯏꯁꯩ ꯑꯩꯒꯤꯁꯤꯗꯤ ꯁꯤꯡꯒꯔꯅ ꯍꯧꯅ ꯆꯦꯜꯂꯒꯗꯕ ꯁꯟ ꯄꯨꯜꯂꯁꯨ ꯁꯟꯗꯣ ꯅꯥꯟꯊꯣꯛꯑ ꯆꯦꯟꯒꯗꯕ ꯏꯁꯩ ꯃꯇꯥꯅꯤ. ꯑꯗꯨ ꯊꯣꯏꯕꯅ ꯏꯁꯩ ꯚꯦꯔꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ. ꯑꯣ ꯗꯤꯋꯥꯂꯤꯁꯦ ꯌꯧꯔꯛꯑꯕꯣ. ꯊꯣꯏꯕꯅ ꯚꯦꯔꯤ ꯅꯥꯏꯁ ꯃꯦꯗꯥꯝ ꯏꯁꯩ ꯏꯁ ꯊꯣꯏꯕ ꯃꯃꯥ ꯀꯤꯙꯔ ꯍꯣ. ꯁꯟꯖꯤꯠꯅ ꯍꯥꯏꯕ ꯀꯤꯔꯦ ꯃꯊꯟ ꯀꯩ ꯍꯥꯏꯅꯣ ꯀꯤꯔꯦ ꯃꯊꯟ ꯍꯥꯏꯗꯤ. ꯑꯗꯩꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯁꯤꯇꯥꯐꯣꯜꯁꯨ ꯆꯥꯗꯦ. ꯑꯗꯨꯅꯦꯕ ꯁꯤꯇꯥꯐꯣꯜꯗꯣ ꯑꯩꯈꯣꯏ ꯁꯣꯝꯒ ꯃꯥꯟꯅꯗꯦꯕ. ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯃꯨꯟ ꯃꯨꯟ ꯂꯥꯎꯔꯒ ꯕꯣꯡ ꯕꯣꯡ ꯂꯥꯎꯔꯒ ꯊꯨꯒꯥꯏꯔ ꯆꯥꯕꯅꯦꯕ. ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕ ꯁꯤꯇꯥꯐꯣꯜꯗꯨꯅꯅꯦ ꯑꯁꯤꯟꯕ
ꯀꯩꯅꯣꯝꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂ ꯆꯥꯕ ꯃꯃꯥꯅ ꯍꯥꯏꯕ ꯍꯌꯦꯡꯁꯨ ꯆꯦꯇꯈꯦꯜ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨ ꯆꯠꯀꯅꯤ ꯆꯦꯇꯈꯦꯜ ꯑꯣ ꯍꯣꯏ ꯍꯣꯏ ꯆꯠꯀꯗꯕꯅꯤ ꯑꯗꯨꯁꯨ ꯋꯥꯇꯤ ꯋꯥꯇꯤ ꯀꯥꯏꯅ ꯁꯨꯝ ꯉꯥꯎꯅ ꯂꯩꯔꯒꯁꯨ ꯌꯥꯗꯦꯀꯣ ꯑꯁꯨꯝ ꯑꯩ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯀꯟꯅꯁꯨ ꯇꯦꯟꯁꯟ ꯂꯧꯗꯕꯤꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯧꯔꯣ ꯑꯗꯨꯒ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯁꯨ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯂꯨꯍꯣꯡꯕꯩꯕꯨ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯁꯨꯝ ꯍꯥꯞꯆꯤꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯐ꯭ꯔꯤꯗ ꯃꯃꯥ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯃ ꯆꯥꯏ ꯏꯃꯥ ꯀꯩꯅꯣꯅꯣ ꯈꯪꯗꯦ ꯁꯤꯈꯔꯣ ꯀꯩꯅꯣꯝ ꯆꯥꯏ ꯍꯥꯏꯗꯣꯛꯑꯒ ꯃꯃꯤꯡ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯍꯦꯞꯄꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯦꯞꯄꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯑꯗꯨꯗꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏꯕ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯆꯦꯇꯈꯦ ꯏꯆꯥꯁꯤꯡꯅ ꯃꯔꯣꯟ ꯑꯃ ꯅꯦꯠ ꯄꯤꯅꯤꯡꯗꯕꯅꯦ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯨꯠꯊꯠꯈꯤꯗ꯭ꯔꯣꯕ ꯏꯁꯩ ꯁꯛꯎꯕꯗꯤ ꯂꯣꯏ ꯆꯦꯟ ꯕꯣꯝꯂ ꯀꯩꯅꯣ ꯕꯣꯝꯁꯨ ꯅꯠꯇꯦ ꯅꯣꯡ ꯑꯣ ꯆꯨꯔꯣ ꯏꯆꯜ ꯇꯈꯦꯜ ꯂꯩꯍꯧꯔꯣ ꯑꯩ ꯑꯣꯏꯅ ꯇꯧꯍꯧꯔꯣ ꯍꯥꯏ ꯊꯣꯏꯕꯅ ꯅꯣꯡꯅ ꯇꯥꯎꯊꯔꯗꯤ ꯐꯅ ꯀꯟꯅ ꯇꯥꯈꯤꯅꯤꯌꯦ ꯁꯤꯛꯇ ꯏꯌꯥꯡ ꯌꯥꯡꯕꯅꯤꯅ ꯇꯈꯦꯜꯗꯤ ꯅꯣꯡꯅꯒ ꯇꯥꯎꯊ ꯉꯝꯃꯣꯏꯌꯦ ꯀꯩꯊꯦꯜꯒ ꯆꯠꯈ꯭ꯔ ꯃꯥꯜꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯤ ꯑꯃꯈꯛꯇꯪ ꯎꯠꯂꯦꯕ ꯀꯅꯥꯒ ꯂꯩꯒꯦ ꯑꯩ ꯇꯣꯛ ꯍꯥꯏꯔꯗꯤ ꯇꯣꯛꯀꯦꯀꯣ ꯑꯃꯨꯛꯀꯤꯅꯤ ꯑꯩ ꯏꯀꯥꯏꯖꯩ ꯁꯨꯃꯥꯏꯅꯒ ꯃꯤꯒ ꯂꯩꯔꯗꯤ ꯏꯀꯥꯏꯖꯩ ꯃꯨꯊꯠꯈꯤꯗ꯭ꯔꯣ ꯂꯩ ꯁꯤꯁꯇꯔ ꯑꯣ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯂꯣꯏꯅ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ ꯊꯣꯏꯕꯅ ꯇꯈꯦꯜꯗꯤ ꯇꯥꯎꯊꯔꯣꯏ ꯇꯥꯎꯔꯣꯏꯕ ꯂꯨꯝꯕꯅꯤꯅ ꯇꯩꯊꯦꯜ ꯇꯥꯎꯊꯕ ꯉꯝꯕ ꯇꯩꯊꯦꯜꯒ ꯑꯩꯒ ꯇꯥꯎꯊꯕ ꯉꯝꯕ ꯀꯩꯅꯣꯗꯣ ꯏꯁꯤꯡꯗꯣ ꯃꯑꯣꯡ ꯑꯗꯨꯝ ꯀꯌꯥ ꯃꯑꯣꯡ ꯑꯗꯨꯅꯤ ꯀꯅꯥ ꯂꯩꯕ ꯀꯩꯗꯧꯕ ꯈꯪꯗꯦꯕ ꯐꯝꯕꯗꯁꯨ ꯏꯪꯁꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯤ ꯀꯩꯅꯣꯗꯣ ꯂꯥꯛꯑꯝꯕꯅꯦꯕ ꯈꯨꯗꯥ ꯀꯥꯅꯨꯔ ꯃꯃꯥꯅ ꯍꯥꯏꯕ ꯀꯔꯤꯝ ꯏꯀꯥꯏꯒꯅꯨ ꯁꯤꯁꯇꯔ ꯑꯩꯗꯤ ꯀꯔꯤꯁꯨ ꯏꯀꯥꯏꯗꯦ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯊꯥꯏ ꯑꯦꯜꯕꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯍꯥꯏꯗꯣ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯩ ꯇꯥꯗꯣꯏꯁꯦ ꯃꯍꯥ ꯂꯥꯜ ꯑꯗꯨꯅꯅꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯈꯦꯜꯗꯤ ꯈꯪꯗꯦ ꯅꯦꯅꯦꯗꯤ ꯁꯣꯏꯗꯅ ꯑꯩ ꯇꯥꯎꯔꯣꯏꯍꯦ ꯑꯩꯁꯨ ꯇꯥꯎꯔꯣꯏ ꯑꯩꯁꯨ ꯂꯨꯝꯃꯤꯍꯦ ꯑꯩꯁꯨ ꯂꯨꯝꯃꯤ ꯅꯣꯏ ꯚꯤꯗꯤꯑꯣꯗ ꯀꯦꯃꯦꯔꯥꯗ ꯈꯪꯗꯕꯩ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅꯕꯨ ꯍꯦꯟꯅ ꯂꯨꯝꯒꯅꯤ ꯇꯈꯦꯜꯗ ꯇꯨꯃꯤꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯥꯄꯛꯑꯅꯤ ꯑꯩꯗꯤ ꯂꯨꯝꯕ ꯃꯤ ꯑꯃꯅꯤ ꯄꯥꯛ ꯄꯥꯛ ꯇꯧꯊꯔꯣꯏ ꯍꯣꯏ ꯁꯤꯁꯇꯔ ꯍꯥꯏꯗꯨꯅꯤ ꯃꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ 143 ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ 143ꯗꯤ ꯑꯥꯏ ꯂꯚ ꯌꯨꯅꯤꯗꯅ ꯑꯇꯩꯁꯨ ꯃꯤꯅꯤꯡ ꯁꯨꯝ ꯂꯩ ꯑꯣꯏꯍꯟꯒꯦꯗꯤ ꯌꯥꯏ ꯊꯣꯏꯕꯅ ꯃꯃꯥꯁꯤ ꯀꯧꯕ ꯈꯨꯝꯕꯤꯗꯦ ꯃꯃꯥꯁꯤ ꯀꯧꯕ ꯈꯨꯝꯕꯤꯗꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯊꯣꯏꯕꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯏꯁ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯤꯅꯤꯡ ꯍꯟꯖꯤꯜꯂꯒ ꯍꯥꯏꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯔꯛꯑꯦꯕꯁꯦ ꯀꯌꯥ ꯁꯤꯡꯉꯕ ꯌꯦꯡꯉꯣ ꯑꯩꯁꯨ ꯁꯤꯁꯇꯔ 11:30ꯗ ꯊꯥꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯊꯥꯔꯣꯀꯣ ꯑꯩꯅ ꯅꯦꯠꯁꯤꯅ ꯁꯨꯝ ꯑꯩꯗꯤ ꯈꯪꯗꯦ ꯖꯍꯥꯛꯁꯨ ꯊꯦꯡꯕꯨ ꯊꯦꯡꯅꯔꯗꯤꯅꯦ ꯅꯦꯠꯅꯕꯨ ꯌꯥꯔꯗꯤ ꯃꯇꯥꯡꯅꯕꯨ ꯌꯥꯔꯗꯤ ꯉꯥꯏꯍꯥꯛꯀꯤꯁꯨ ꯉꯥꯏ ꯀꯃꯦꯟ ꯑꯃꯇꯪ ꯑꯅꯤꯇꯪ ꯁꯨꯝ ꯏꯕꯤꯔꯝꯃꯦꯕ ꯏꯀꯝ ꯅꯨꯔ ꯀꯣꯔ ꯍꯦꯜꯂꯣ ꯏꯀꯝ ꯅꯨꯔ ꯀꯣꯔ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯀꯍꯥ ꯁꯦ ꯍꯣ ꯑꯥꯞ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯌꯨ
ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯃꯃꯥꯗ ꯃꯃꯥ ꯀꯤꯠꯆꯟꯗ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯗꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯗꯣ ꯃꯃꯥꯗ ꯑꯣꯏꯔꯝꯒꯅꯦꯕ How are you? I'm fine. Ik heb nur call. ꯍꯣ ꯑꯩꯒꯤ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯑꯣ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯃꯃꯥꯗ ꯃꯃꯥ ꯅꯪꯕꯨ ꯏꯟꯊꯤꯅ ꯑꯝꯇ ꯈꯨꯝꯕꯤꯔꯧꯅꯦ ꯂꯣꯏꯔꯝꯃꯕꯣ ꯆꯥꯛꯈꯨꯝꯒ ꯕꯤꯗꯥꯏ ꯂꯧꯅꯔꯛꯑꯕ ꯍꯥꯏꯕ ꯈꯔ ꯊꯨꯅ ꯅꯃꯧꯒ ꯊꯤꯖꯤꯜꯂꯣꯍꯦ ꯀꯅꯥ ꯉꯝꯗꯣꯏ ꯄꯣꯠꯅꯣꯗꯦ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕ ꯀꯩꯅꯣ ꯏꯆꯥꯅꯨꯄꯥ ꯀꯩꯅꯣ ꯏꯆꯥꯅꯨꯄꯥꯗ ꯃꯧ ꯃꯆꯥ ꯑꯃ ꯊꯤꯕꯤꯔꯣ ꯀꯥꯟꯅꯗꯦꯍꯦ ꯀꯌꯥꯅꯤ ꯂꯚ ꯌꯨ ꯁꯤꯁ ꯂꯚ ꯌꯨ ꯇꯨ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯑꯣꯔ ꯁꯤꯁꯇꯔ ꯏꯀꯝ ꯅꯨꯔ ꯀꯣꯔ ꯄ꯭ꯂꯤꯁ ꯀꯅꯦꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯊꯣꯏꯕꯅ ꯍꯥꯏꯕ ꯃꯃꯥ ꯃꯧ ꯃꯆꯥ ꯑꯃꯠꯇ ꯍꯥꯏꯔꯛꯑꯣ ꯃꯧ ꯃꯆꯥ ꯑꯃ ꯊꯤꯕꯤꯔꯛꯀꯦ ꯍꯥꯏ ꯃꯥꯅꯤꯅꯦ ꯊꯣꯏꯕꯅ ꯃꯧ ꯃꯆꯥ ꯑꯃꯇꯪ ꯊꯤꯖꯤꯜꯂꯣꯍꯦ ꯃꯃꯥ ꯀꯌꯥꯅꯤ ꯅꯪ ꯅꯇꯣꯟꯇ ꯏꯃꯨꯡꯗꯨꯒ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯇꯣꯟꯇꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯋꯥꯔꯤ ꯑꯃꯇꯪꯕꯨꯁꯨ ꯁꯥꯟꯅꯕ ꯈꯪꯗꯦ ꯂꯩꯗꯅ ꯀꯩꯅꯣꯝꯇꯁꯨ ꯇꯧꯃꯤꯟꯅꯕ ꯈꯪꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯁꯤꯁꯇꯔ ꯑꯉꯥꯡꯅ ꯊꯣꯡꯉꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯒꯧꯍꯥꯇꯤꯒꯤ ꯃꯆꯦ ꯍꯥꯏꯗꯤ ꯃꯣꯏ ꯆꯍꯤꯕꯨꯗꯤ ꯁꯨꯝ ꯂꯩꯗꯅ ꯃꯇꯩ ꯃꯅꯥꯎꯃꯛ ꯆꯍꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯑꯗꯨꯃꯥꯏꯅ ꯁꯨꯔꯕ ꯀꯩꯅꯣꯅꯦꯕ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤ ꯂꯩ ꯑꯗꯣ ꯃꯧꯁꯨ ꯊꯤꯗ꯭ꯔꯤ ꯑꯗꯣ ꯀꯌꯥꯅꯤꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯑꯅꯤꯃꯛ ꯆꯥꯀꯤ ꯇꯧꯔꯦ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯍꯥꯏꯁꯤꯗꯤ ꯌꯦꯡꯉꯨ ꯆꯍꯤ ꯅꯤꯐꯨ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯅꯤꯐꯨ ꯅꯤꯐꯨ ꯃꯉꯥ ꯌꯥꯡꯈꯩ ꯐꯥꯎ ꯑꯗꯨꯝ ꯈꯪꯉꯝꯄꯣꯟꯇꯦ ꯋꯥꯁꯤꯜꯂꯛꯑꯦꯕ ꯊꯣꯏꯕꯅ ꯍꯥꯏꯔꯦ ꯌꯥꯝ ꯀꯩ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯗꯣꯔꯦ ꯑꯩ ꯑꯣ ꯊꯣꯏꯕꯒꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯥꯅꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯕꯥꯔꯇꯣꯟ ꯃꯆꯥ ꯑꯃ ꯂꯥꯛꯆꯒꯅꯤꯀꯣ ꯊꯣꯏꯕꯒꯤ ꯏꯀꯝ ꯅꯨꯔ ꯀꯣꯔꯅ ꯁꯤꯌꯣꯔ ꯑꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯣꯔ ꯆꯦꯅꯦꯜ ꯐ꯭ꯔꯣꯝ ꯌꯨ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯊꯤꯈꯤꯔꯣꯏ ꯑꯉꯥꯡ ꯖꯣꯕ ꯇꯧꯍꯟꯈꯤꯅꯤ 31ꯗ ꯊꯤꯅꯤ ꯁꯤꯁꯇꯔ ꯑꯣ ꯅꯆꯥꯅꯨꯄꯥ ꯑꯍꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯋꯥꯕꯝꯅꯤꯀꯣ ꯅꯨꯄꯥ ꯄꯣꯛꯄꯒꯤꯁꯨ ꯑꯋꯥꯕꯝꯅꯤꯀꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯅꯤꯀꯣ ꯅꯨꯄꯥ ꯄꯣꯛꯄꯅ ꯏꯂꯥꯏ ꯅꯨꯄꯥ ꯄꯣꯛꯑꯒ ꯃꯔꯥꯏꯕꯛ ꯐꯩ ꯃꯔꯥꯏꯕꯛ ꯐꯩ ꯑꯗꯣ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯒ ꯆꯥꯀ꯭ꯔꯤꯔ ꯕꯤꯖꯤꯅꯦꯁꯂ ꯑꯃ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯄꯥꯏꯍꯟꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯅꯨꯄꯤꯅꯕꯨ ꯈꯔ ꯀꯣꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤꯅꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯍꯜꯂꯒ ꯑꯗꯩꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯑꯒ ꯂꯨꯍꯣꯡ ꯊꯣꯛꯄꯤꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯤꯜꯂꯦꯕ ꯍꯧꯖꯤꯛ 21ꯇ ꯁꯨꯔꯦ ꯃꯥꯗꯨꯗꯤ ꯋꯥꯠꯂꯤꯅꯤ ꯅꯪꯅ ꯑꯗꯨꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯦꯔꯤꯖ ꯇꯧꯔꯅꯤ ꯃꯌꯥꯝꯒꯤ ꯏꯟꯚꯥꯏꯠ ꯂꯥꯛꯀꯅꯤ ꯅꯦꯅꯦꯒꯤ ꯄꯤꯔꯣꯏ ꯄꯤꯒꯅꯨ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯅꯪꯅ ꯄꯤꯗ꯭ꯔꯁꯨ ꯈꯣꯡꯅ ꯍꯦꯛꯇ ꯈꯣꯡ ꯂꯝꯕꯤꯗ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯨꯀꯤ ꯀꯨꯔꯥꯡ ꯊꯦꯡꯅꯔꯁꯨ ꯐꯔꯦ ꯅꯪꯅ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯒꯦꯔꯥ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯅꯤꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯆꯜꯂ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨ ꯃꯃꯥꯗ ꯕꯥꯇꯣꯟ ꯇꯧ ꯐꯖꯅ ꯇꯈꯦꯜꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩ 24 ꯐꯥꯔꯅꯤ ꯅꯦꯛꯁ ꯃꯟꯠ 2nd ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯣ 2nd ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ 24 ꯐꯥꯗꯣꯏꯕ ꯌꯥꯔꯦ 30ꯗꯒ ꯑꯣꯏꯔꯗꯤ ꯄꯛꯆꯕꯅꯤꯀꯣ 24ꯗ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯄꯛꯆꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ
ꯊꯣꯏꯕꯅ ꯍꯥꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯗ ꯑꯩꯒꯤ ꯍꯦꯞꯄꯤ ꯕꯥꯔꯗꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯔꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 2ꯗ ꯕꯥꯔꯗꯦꯅꯦꯁꯦ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯊꯤꯔꯒ ꯚꯤꯗꯤꯑꯣ ꯑꯃꯗꯩ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛꯅ ꯍꯦꯜꯂꯦ ꯆꯍꯤꯗꯒꯤ ꯑꯣ ꯑꯗꯨꯅꯤꯅꯦ ꯂꯥꯏꯔꯤꯛꯀꯤ ꯖꯒꯠꯁꯤꯒ ꯆꯪꯉꯨꯔꯗꯤꯅꯦ ꯊꯥꯡꯉꯩꯁꯦꯡꯅꯅꯦ ꯂꯥꯏꯔꯤꯛꯀꯁꯦ ꯑꯣꯏꯍꯧꯗꯕꯅ ꯐꯔꯕ ꯍꯥꯏꯅ ꯈꯟꯖꯤꯜꯂꯦ ꯑꯩꯁꯤꯅ ꯀꯩ ꯀꯩꯅꯣꯒ ꯇꯧꯔꯒ ꯁꯨꯝ ꯈꯤꯇꯪ ꯂꯥꯏꯔꯤꯛꯀꯤ ꯇꯥꯟꯅꯕꯁꯤꯒ ꯄꯩꯁꯥ ꯂꯤꯛꯀꯣꯟ ꯀꯩꯅꯣ ꯃꯣꯏ ꯃꯔꯣꯟ ꯑꯃ ꯈꯛꯇ ꯂꯣꯏꯅ ꯍꯩꯖꯤꯟꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯕ ꯁꯤꯒꯤ ꯇꯥꯟꯅꯕꯁꯤꯒ ꯊꯣꯏꯕꯅ ꯍꯥꯏꯕ ꯐꯔꯦ 30ꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯆꯍꯤ 30ꯗꯨ ꯅꯪ ꯉꯥꯏꯕ ꯉꯝꯗꯣꯏꯔꯣ ꯆꯍꯤ 3ꯃꯨꯛ ꯋꯥꯠꯂꯤꯅꯦ ꯊꯣꯏꯕ ꯌꯥꯗꯣꯏꯕꯗꯨ ꯅꯁꯥ ꯅꯎꯒꯗꯣ ꯀꯜꯍꯟꯒꯣ ꯑꯦꯛꯁꯔꯁꯥꯏꯖ ꯕꯌꯥꯝ ꯇꯧꯗꯅ ꯈꯔ ꯌꯥꯝꯅ ꯆꯥꯗꯅ ꯕꯣꯗꯤ ꯐꯤꯜꯇꯔ ꯑꯣꯜꯍꯜꯂꯣ ꯑꯗꯨꯒ ꯀꯣꯟꯅ ꯃꯧ ꯊꯤꯅꯕ ꯑꯟꯖꯨ ꯉꯁꯥ ꯂꯥꯛꯑꯦ ꯆꯦ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯔꯧ ꯊꯣꯡꯉꯤ ꯐꯨꯜ ꯀꯣꯕꯤ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯏꯔꯣꯟꯕꯕꯨꯗꯤ ꯁꯣꯏꯗꯅ ꯆꯥꯅꯤꯡꯉꯦꯅ ꯎꯔꯤꯒ ꯑꯂꯨꯒ ꯇꯧꯔꯒ ꯏꯔꯣꯜꯂꯦꯕ ꯑꯗꯩꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯒꯤ ꯃꯦꯔꯦꯖꯗ ꯃꯃꯥꯅ ꯑꯩꯒꯤ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯣꯏꯅꯤ ꯁꯤꯒꯤ ꯃꯃꯥ ꯀꯤꯠꯆꯟꯁꯤꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯣꯏꯕ ꯏꯃꯥꯏ ꯄꯦꯝꯃ ꯗꯨꯜꯍꯦ ꯀꯥ ꯆꯦꯍꯔꯥ ꯁꯨꯍꯥꯅꯥ ꯂꯒꯇꯥ ꯍꯦ ꯗꯨꯜꯍꯟ ꯀꯥ ꯇꯣ ꯗꯤꯜ ꯁꯨꯃꯥꯏꯅ ꯁꯛꯇꯣꯏꯕ ꯃꯃꯥ ꯀꯤꯠꯆꯟꯅ ꯊꯣꯏꯕꯅ ꯍꯥꯏꯕ ꯅꯦꯅꯦꯅ ꯕꯦꯟ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯀꯧꯅꯨ ꯔꯤꯇꯥꯔ ꯇꯧ ꯍꯥꯏꯔꯣ ꯀꯧꯊꯔ ꯂꯣꯏꯔꯦ ꯑꯟꯖꯨ ꯀꯁꯥꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯑꯉꯥꯡ ꯇꯨꯝꯗꯤ ꯇꯨꯝꯗꯦ ꯑꯩꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯕ ꯃꯣꯏ ꯈꯔ ꯑꯃ ꯃꯣꯕꯥꯏꯜ ꯃꯦꯠꯅ ꯑꯉꯥꯡꯅ ꯆꯤꯡꯍꯟꯈ꯭ꯔꯕ ꯈꯪꯗꯦ ꯈꯪꯗꯦ ꯃꯈꯣꯟ ꯃꯔꯤꯒ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯃꯇꯥ ꯆꯥꯔꯤ ꯑꯩꯁꯨ ꯁꯤꯡꯍ ꯂꯥꯏꯐꯁꯇꯥꯏꯜ ꯔꯣꯛ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤꯛꯀꯁꯦ ꯌꯥꯎꯕꯤꯗꯕꯅꯤꯅ ꯇꯧꯒꯦꯔꯥ ꯇꯧꯔꯦꯒ ꯇꯣꯛꯑꯣ ꯍꯥꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯀꯥꯟꯅꯕ ꯂꯥꯏꯐꯀꯤ ꯑꯗꯨ ꯕꯦꯅꯤꯐꯤꯠꯀ ꯈꯪꯗꯦ ꯀꯩꯅꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯐꯝꯕꯕꯨ ꯉꯝꯗꯦꯕ ꯃꯤꯒꯁꯦ ꯃꯌꯥꯝ ꯌꯥꯎꯕꯤꯅ ꯂꯩꯔꯒꯅꯦ ꯑꯩꯅ ꯕꯦꯇ꯭ꯔꯤ ꯃꯨꯠꯈꯤꯅ ꯇꯣꯛꯈꯤꯕ ꯍꯥꯏꯒꯨꯝꯕ ꯅꯦꯠ ꯂꯣꯏꯈꯤꯅ ꯇꯣꯛꯈꯤꯕ ꯍꯥꯏꯒꯨꯝꯕ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯂꯥꯏꯐ ꯃꯇꯥꯁꯦ ꯆꯦꯇꯦꯁ ꯍꯥꯎ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯊꯣꯏꯕ ꯃꯧ ꯊꯤꯕ ꯌꯥꯈꯤꯔꯣꯏ ꯊꯤꯅꯨ ꯋꯥꯠꯂꯤ ꯄꯩꯁꯥ ꯇꯥꯟꯈꯣ ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯇꯦꯟꯁꯟ ꯑꯣꯏꯅꯕꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯋꯥꯠꯂꯤ ꯊꯣꯏꯕ ꯇꯧꯕꯗꯤ ꯆꯨꯝꯃꯤꯀꯣ ꯑꯍꯥꯟꯕꯩꯗꯤ ꯀꯩꯁꯨ ꯅꯠꯇ ꯃꯥꯅꯦ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯝ ꯄꯤꯖꯗꯣꯏ ꯃꯥꯅꯦ ꯀꯩꯁꯨ ꯅꯠꯇ ꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯤꯗꯣ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯁꯨ ꯐꯩꯔꯦꯡꯂ ꯇꯨꯔꯦꯡꯂ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯅꯦꯕ ꯁꯤꯁꯦ ꯑꯗꯩ ꯁꯤꯡꯍꯅ ꯍꯥꯏꯔꯦ ꯑꯟꯖꯨ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏ ꯁꯤꯡꯍ ꯑꯗꯩꯗꯤ ꯊꯣꯏꯕ ꯍꯣꯏ ꯊꯤꯔꯣꯏꯗ ꯃꯃꯥ ꯃꯤ ꯊꯤꯗꯣꯏ ꯀꯟꯅ ꯇꯧꯖꯔꯝꯕꯁꯤꯒ ꯂꯣꯏ ꯗꯥꯎꯟ ꯑꯣꯏꯔꯦꯅ ꯇꯧ ꯂꯥꯛꯁꯦ ꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯊꯣꯏ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯂꯨꯍꯣꯡꯕ ꯅꯪꯒꯤ ꯑꯗꯨꯅ ꯍꯥꯏꯕ ꯈꯣꯡ ꯂꯝꯕꯤꯗ ꯍꯦꯛ ꯂꯥꯛꯑ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯈꯔꯅꯤ ꯇ꯭ꯔꯦꯟ ꯊꯥꯔꯦ ꯀꯥꯏ ꯍꯔꯥꯎꯔꯨꯕꯕꯨ ꯗꯨꯅꯤꯌꯥꯒꯤ ꯂꯥꯟꯅ ꯂꯣꯏꯔꯦ ꯉꯅꯥꯏꯕ ꯆꯦ ꯊꯣꯏꯕ ꯆꯦ ꯅꯨꯄꯤ ꯄꯤꯔꯣꯏ ꯈꯪꯗꯦ ꯑꯃꯨꯛ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯊꯝꯖꯤꯜꯂꯒ ꯃꯃꯤꯡꯅ ꯊꯣꯏꯕ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯅꯨꯄꯥꯅꯦ ꯈꯜꯂꯤꯃꯤ ꯃꯥ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯁꯦ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯤ ꯅꯨꯄꯤ ꯂꯩꯇꯦ ꯋꯥꯈꯜꯗꯤ ꯑꯇꯤꯌꯥ ꯌꯧꯔꯦ ꯀꯩꯗꯧꯕ ꯂꯩꯔꯣꯗꯅ ꯊꯣꯛꯆꯔꯛꯀꯅꯤ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯤ ꯃꯥꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯀꯟꯅ ꯗꯦꯠ ꯊꯥꯔꯝꯃꯤꯁꯦ ꯅꯨꯄꯤ ꯊꯣꯛꯂꯛꯈꯤꯅꯤ ꯉꯥꯏꯈꯣ ꯋꯥꯏꯇꯤꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ
ꯁꯤꯡꯍꯅ ꯍꯥꯏꯕ ꯃꯃꯥ ꯍꯥꯏ ꯇꯈꯦꯜ ꯍꯥꯏꯕ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯇꯈꯦꯜ ꯅꯪ ꯉꯁꯤ ꯀꯥꯞꯇ꯭ꯔꯕꯣ ꯅꯣꯡꯃꯩ ꯅꯪ ꯉꯍꯥꯛ ꯃꯥꯡꯉ ꯅꯣꯡꯃꯩ ꯀꯥꯞꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯒꯤ ꯍꯥꯏꯕ ꯐꯣꯟ ꯂꯥꯛꯅ ꯊꯣꯛꯎꯔꯦ ꯍꯥꯏꯕ ꯑꯣ ꯑꯗꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯁꯤꯡꯍꯥ ꯑꯩ ꯅꯨꯄꯤꯅꯤ ꯅꯪ ꯅꯨꯄꯥꯔꯣ ꯏꯃꯥ ꯑꯩ ꯅꯨꯄꯤꯅꯤ ꯅꯪ ꯅꯨꯄꯥꯔꯣ ꯍꯥꯏꯅꯦ ꯑꯗꯨꯏꯗꯤ ꯃꯥꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥꯔ ꯍꯥꯏꯅ ꯍꯪꯖꯤꯜꯂꯛꯑꯦꯀꯣ ꯋꯥꯔꯤꯁꯦ ꯈꯔ ꯂꯨꯁꯤꯜꯂꯛꯏ ꯑꯗꯩ ꯁꯤꯡꯍꯅ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯤꯡꯍꯅ ꯍꯥꯏꯕ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯏꯁ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯂꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯀꯅꯥ ꯇꯈꯦꯜꯒꯤ ꯂꯥꯏꯞꯇꯨꯗ ꯀꯩꯅꯣ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯁꯤꯡꯍ ꯏꯇꯥ ꯑꯣꯏꯅꯁꯤꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯏꯁ ꯂꯣꯏꯔꯦꯗꯅ ꯂꯣꯏꯅ ꯐꯦꯃꯤꯂꯤꯟ ꯖꯦꯟꯗꯔꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯑꯣꯏꯗꯤ ꯇꯈꯦꯜꯒ ꯑꯩꯒ ꯃꯃꯥꯒꯁꯤꯅ ꯅꯨꯄꯥ ꯑꯣꯜꯂꯒꯦ ꯁꯤꯡꯍꯅ ꯍꯥꯏꯕ ꯅꯨꯄꯤ ꯐꯪꯗꯅ ꯅꯨꯄꯤꯒꯤ ꯗꯤꯄꯤ ꯍꯥꯞꯄꯤꯔꯣ ꯑꯗꯨꯅꯤ ꯅꯨꯄꯤꯁꯦ ꯃꯥꯏ ꯑꯄꯥꯝꯕ ꯅꯨꯄꯤꯔ ꯈꯪꯅꯕ ꯅꯨꯄꯤꯔ ꯍꯥꯏꯕꯕꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯨ ꯊꯣꯏꯕ ꯏꯇꯥ ꯁꯤꯡꯍ ꯑꯩ ꯅꯨꯄꯤꯅꯤꯍꯦ ꯑꯩ ꯅꯨꯄꯤꯅꯤꯍꯦ ꯃꯥꯁꯦ ꯅꯍꯥꯟꯗꯤ ꯊꯣꯏꯕ ꯅꯨꯡꯁꯤꯕꯤꯅ ꯊꯝꯖꯔꯝꯕꯅꯦꯕ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤꯅ ꯇꯧꯔꯣ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯡꯍꯥ ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯣ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏꯅ ꯍꯪꯉꯤꯁꯤꯅꯤ ꯁꯤꯡꯍꯅ ꯍꯥꯏꯕ ꯅꯨꯄꯤꯅ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯣꯏꯕꯨ ꯅꯨꯄꯤꯅ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛ ꯀꯩꯅꯣꯒꯤꯅꯤꯀꯣ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯒꯤ ꯏꯆꯦ ꯑꯃꯈꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯇꯣꯝꯕꯣꯏ ꯍꯥꯏꯅꯗ꯭ꯔꯥꯀꯣ ꯃꯥꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯅꯨꯄꯥꯒꯤ ꯁꯝꯀꯛ ꯑꯃ ꯑꯃ ꯇꯧꯔ ꯁꯨꯝ ꯂꯩꯕ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨ ꯑꯗꯩꯗꯤ ꯃꯧꯄꯥ ꯅꯤꯄꯥꯗꯣ ꯃꯧ ꯊꯤꯔꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯇꯥꯏꯞꯇꯒ ꯁꯤꯡꯍꯅ ꯍꯥꯏꯕ ꯃꯃꯥ ꯑꯩ ꯊꯤꯗꯔꯦ ꯊꯤꯒꯦ ꯇꯧꯏ ꯂꯩꯇꯔꯦ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯃꯥꯏꯁꯨ ꯇꯈꯦꯜ ꯍꯥꯏꯕ ꯃꯃꯥ ꯑꯣ ꯇꯈꯦꯜ ꯍꯥꯏꯕ ꯃꯣꯕꯥꯏꯜꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯕꯨ ꯑꯃꯨꯛ ꯀꯣꯃꯦꯟ ꯏꯕꯗ ꯁꯥꯊꯤꯅ ꯑꯩ ꯑꯋꯥꯕ ꯑꯃꯅꯤ ꯑꯦꯔꯒ ꯑꯦ ꯇꯔꯥꯃꯨꯛ ꯆꯣꯡꯊꯣꯛꯈꯤ ꯕꯤꯔꯒ ꯕꯤ ꯇꯔꯥꯃꯨꯛ ꯆꯣꯡꯊꯣꯛꯈꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯛꯅꯕ ꯍꯣꯠꯅꯕꯗꯩ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯁ ꯏꯇꯥꯁꯤꯡꯍ ꯌꯥꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯇꯈꯦꯜ ꯍꯥꯏꯕ ꯉꯁꯥꯏ ꯕꯥꯊꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯑꯦꯜ ꯕꯤ ꯌꯥꯎꯔꯨꯕꯗ ꯏꯁꯤꯡ ꯆꯪꯈ꯭ꯔ ꯃꯥꯜꯅꯦ ꯁꯤꯕꯨ ꯗꯣꯁꯥꯝꯅꯦꯕ ꯇꯧꯋꯤꯒꯁꯤ ꯕꯥꯔꯇꯨꯝꯗ ꯄꯨꯁꯟꯅꯕ ꯑꯩꯕꯨ ꯌꯥꯎꯈ꯭ꯔꯃꯤꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯑꯣ ꯁꯤꯡꯍ ꯍꯥꯏꯅ ꯁꯤꯡꯍꯅ ꯍꯥꯏꯕ ꯃꯃꯥ ꯑꯩ ꯗꯦꯜꯂꯤꯗ ꯂꯩ ꯑꯣ ꯁꯤꯡꯍꯁꯨ ꯗꯦꯜꯂꯤꯗ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤ ꯖꯦꯟꯗꯔ ꯍꯥꯏꯁꯤꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯣꯝꯕꯣꯏ ꯍꯣꯏꯅꯦ ꯇꯣꯝꯕꯣꯏ ꯍꯥꯏꯕꯗꯣ ꯇꯣꯝꯕꯣꯏ ꯑꯗꯨ ꯀꯔꯤꯅꯣꯕ ꯑꯗꯨ ꯅꯨꯄꯤ ꯄꯨꯔꯒ ꯃꯥ ꯗꯦꯜꯂꯤꯗ ꯂꯩꯒꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯡꯍꯅ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯍꯥꯏꯕ ꯑꯗꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯏꯇꯥ ꯁꯤꯡꯍ 143 ꯅꯣꯏ ꯑꯅꯤ ꯑꯣꯏꯅ ꯂꯥꯏꯟ ꯃꯥꯔꯤꯔꯣꯕꯣ ꯑꯗꯨ ꯏꯇꯥ ꯁꯤꯡꯍ ꯉꯥꯛꯇ ꯊꯣꯛꯂꯛꯏ ꯌꯦꯡꯉꯨ 143 ꯑꯩ ꯂꯚ ꯌꯨ ꯍꯥꯏꯅꯩꯕ ꯊꯣꯏꯕꯅ ꯍꯥꯏꯕ ꯚꯥꯏ ꯏꯟꯗꯤꯌꯥ ꯏꯁ ꯈꯨꯔꯥ ꯏꯟꯗꯤꯌꯥ ꯍꯥꯏꯔꯣ ꯃꯃꯥꯅ ꯍꯥꯏꯕ ꯑꯣ ꯁꯤꯡꯍ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯑꯩꯗꯤ ꯋꯥꯈꯜꯗ ꯈꯟꯕꯗꯣ ꯑꯣꯏ ꯁꯤꯡꯍ ꯅꯠꯇꯦ ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯌꯥꯗꯦ ꯁꯤꯡꯍ ꯃꯥ ꯁꯟꯗꯦꯍꯣ ꯑꯣꯏ ꯌꯥꯗꯦ ꯁꯤꯡꯍꯁꯤ ꯅꯨꯄꯤ ꯊꯤꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯩ ꯃꯅꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯐꯩꯅꯦ ꯏꯆꯦ
ꯏꯕꯗ ꯈꯨꯕꯤ ꯅꯥꯔꯦ ꯑꯝꯕꯧꯁꯨ ꯏꯍꯧꯗ꯭ꯔꯤ ꯃꯥꯅ ꯒꯔ ꯂꯥꯎ ꯆꯤꯡꯈ꯭ꯔ ꯈꯨꯕꯤ ꯅꯥꯔꯦꯅꯦ ꯃꯤ ꯁꯣꯝꯗ ꯅꯨꯄꯤ ꯆꯦꯟꯅꯈꯤꯗꯣꯔꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯃꯥꯅ ꯃꯅꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯅꯤꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯘꯨꯃꯥ ꯘꯨꯃꯥ ꯀꯦ ꯍꯥꯏꯕ ꯃꯅꯤꯅ ꯍꯥꯏꯕ ꯅꯦꯅꯦ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯑꯟꯖꯨꯅ ꯍꯥꯏꯕ ꯃꯅꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯊꯣꯏꯕꯅ ꯍꯥꯏꯕ ꯈꯨꯔꯥ ꯏꯟꯗꯤꯌꯥ ꯌꯥꯏ 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 ꯈꯨꯔꯥ ꯀꯧꯔꯗꯤ ꯀꯧꯔꯦ ꯏꯆꯥ ꯊꯣꯏꯕ ꯊꯣꯏꯕꯅ ꯍꯥꯏꯕ 143 ꯍꯥꯏꯗꯤ ꯑꯥꯏ ꯍꯦꯠ ꯌꯨ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯣꯏꯖꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯥꯏꯅ ꯈꯜꯂꯤꯁꯦ ꯑꯥꯏ ꯍꯦꯠ ꯌꯨꯁꯨ ꯑꯣꯏꯕ ꯌꯥꯏꯑꯕ ꯃꯅꯤꯅ ꯍꯥꯏꯕ ꯊꯣꯏꯕ ꯁꯤꯡꯍꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩꯗꯤ ꯄꯥꯈꯪꯅꯤꯀꯣ ꯑꯩꯁ ꯇꯧꯔꯛꯏꯁꯦ ꯊꯣꯏꯕ ꯁꯤꯅ ꯍꯦꯟꯗꯣꯏꯕ ꯀꯩꯅꯣ ꯌꯦꯡꯉꯣ ꯆꯦꯛ ꯇꯧꯁꯜꯂꯨ ꯃꯥꯒꯦꯔ ꯍꯨꯝꯒꯦꯔꯥ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯡꯍ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯤꯡꯒꯦꯔꯕꯣꯟꯒꯤꯔ ꯁꯤꯡꯍ ꯏꯃꯥ ꯃꯥꯏꯁꯤꯗꯤ ꯋꯥꯔꯤ ꯌꯧꯁꯜꯂꯛꯏꯍꯦ ꯁꯤꯡꯒꯦꯔꯕꯣꯟꯒꯤꯔꯒ ꯍꯥꯏꯔꯤꯅꯦ ꯍꯥꯏꯗꯤ ꯐꯅ ꯌꯥꯝꯅ ꯈꯪꯕꯒꯤ ꯇꯥꯏꯞꯅꯦꯕ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤ ꯀꯔꯤ ꯃꯊꯦꯜ ꯑꯗꯩꯗꯤ ꯃꯅꯤꯅ ꯍꯥꯏꯕ ꯑꯟꯖꯨ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯣ ꯃꯩꯅꯤ ꯑꯗꯩ ꯊꯣꯏꯕ ꯅꯨꯡꯁꯤꯕꯅꯕ ꯇꯥꯕꯃꯅꯤ ꯃꯥ ꯌꯥꯅꯤꯡꯗ ꯃꯥ ꯄꯥꯝꯗ꯭ꯔꯣ ꯈꯪꯗꯦ ꯁꯤꯡꯍꯁꯤꯗ ꯁꯤꯒꯠꯇ ꯄꯥꯝꯃꯤ ꯍꯥꯏꯁꯤꯅ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯌꯥꯄꯣꯟꯇꯦ ꯍꯥꯏꯕꯁꯦ ꯃꯅꯤꯅ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯏꯔꯥꯡ ꯇꯧꯕ ꯍꯧꯒꯠꯂꯦ ꯊꯃꯣꯏꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯁꯤꯡꯍ ꯂꯥꯏꯞꯁ꯭ꯇꯥꯏꯜꯗ ꯉꯥꯎꯈ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯕ ꯊꯣꯏꯕ ꯁꯤꯡꯍ ꯃꯥꯡꯈꯔꯦ ꯃꯥꯡꯈꯔꯦ ꯃꯥꯅ ꯉꯥꯎꯔꯤꯉꯩꯗ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤ ꯑꯣꯏ ꯃꯥ ꯍꯥꯎꯔꯅꯤ ꯑꯗꯨꯅꯦ ꯍꯥꯏꯕ ꯈꯨꯠ ꯄꯣꯊꯥꯕ ꯌꯥꯕ ꯃꯊꯦꯜ ꯅꯠꯇꯦꯕꯁꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯗꯨꯒ ꯌꯣꯡꯆꯥꯛꯇꯨꯃꯒ ꯇꯧꯔꯒ ꯃꯗꯩꯗꯤ ꯕꯣꯔꯥꯔ ꯀꯩꯅꯣꯝ ꯌꯥꯎꯁꯜꯂꯕ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕꯅ ꯍꯥꯏꯕ ꯃꯥꯡꯂꯗꯤ ꯇꯥꯃꯅꯤ ꯑꯩ ꯂꯥꯏꯃ ꯊꯨꯏꯍꯦ ꯊꯨꯝꯃꯟꯈꯔꯦ ꯅꯪꯗꯣ ꯂꯥꯏꯃꯖꯥꯡꯅ ꯑꯣꯟꯊꯣꯛꯈꯤꯍꯦ ꯇꯥꯃꯅꯤ ꯑꯩ ꯂꯚ ꯌꯨ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯁꯤꯡꯍꯥ ꯂꯩꯔꯤꯕꯣ ꯋꯥꯔꯤ ꯐꯨꯅꯔꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏꯕ ꯃꯅꯤꯅ ꯍꯥꯏꯕ ꯈꯪꯖꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯏꯃꯥꯏꯕꯦꯝꯃ ꯌꯦꯡꯂꯤꯉꯩꯗ ꯊꯃꯣꯏꯁꯤꯁꯨ ꯏꯔꯥꯡ ꯍꯧꯔꯦ ꯃꯦꯀꯞꯁꯤꯗ ꯏꯃꯥꯏꯕꯦꯝꯃ ꯌꯥꯏꯅꯦ ꯊꯣꯏꯕ ꯍꯥꯏꯕ ꯑꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯕ ꯅꯨꯃꯤꯠꯂꯩ ꯑꯣꯟꯈ꯭ꯔꯦ ꯀꯌꯥ ꯆꯥꯡꯈ꯭ꯔꯕ ꯌꯦꯡꯉꯣ ꯍꯥꯏꯕꯁꯦ ꯃꯅꯤꯃꯨꯛ ꯆꯦꯟꯈ꯭ꯔꯗꯤ ꯀꯅꯥꯗꯅꯣꯃ ꯍꯥꯏꯗꯣꯏꯁꯤꯕꯨ ꯑꯇꯩ ꯅꯨꯄꯥꯁꯨ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯀꯅꯥꯗꯅꯣ ꯃꯥ ꯑꯣꯟꯁꯤꯟꯗꯣꯏꯁꯦ ꯇꯈꯦꯜꯁꯨ ꯃꯥꯡꯈ꯭ꯔꯦꯅꯦ ꯇꯈꯦꯜꯗ ꯑꯣꯟꯁꯟ ꯑꯩ ꯆꯦꯜꯂꯣꯏꯀꯣ ꯑꯣ 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 ꯋꯥꯗꯥꯅꯤ ꯋꯥꯗꯥ ꯆꯦꯜꯂꯣꯏ ꯍꯥꯏꯌꯦ ꯀꯩꯅꯣ ꯊꯣꯏꯕ ꯊꯣꯏꯕ ꯑꯣꯏ ꯃꯁꯥ ꯑꯣꯏꯅ ꯆꯦꯟꯅꯕꯅꯤꯗꯃꯛꯇꯤ ꯆꯍꯤ 30 ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤꯅ ꯍꯥꯏꯖꯕꯁꯦ ꯊꯣꯏꯕ ꯂꯩꯔꯤ ꯂꯩꯔꯤ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯇꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯤ ꯂꯧꯖꯈ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯅꯪꯅ ꯊꯣꯏꯕꯒꯤꯗꯃꯛ ꯁꯛꯄꯤꯔꯤꯅꯤꯀꯣ ꯃꯇꯧ ꯃꯥꯟꯅꯕꯩꯁꯦ ꯇꯣꯝꯊꯤꯟꯅ ꯍꯥꯏꯕ ꯆꯦ ꯑꯟꯖꯨ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯊꯣꯏꯕꯅ ꯑꯩ ꯂꯩ ꯍꯣꯏ ꯍꯣꯏ ꯂꯩꯗꯨꯅꯕꯨ ꯏꯁꯩ ꯁꯨꯛꯁꯥꯡ ꯏꯔꯛꯏꯁꯤꯅꯤꯗꯅ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯉꯁꯤ ꯀꯔꯤ ꯊꯣꯡꯒꯦ ꯑꯦꯔꯥ ꯀꯩꯅꯣꯅꯤ ꯉꯥ ꯈꯤꯇꯪ ꯊꯣꯡꯖꯤꯜꯂꯤ ꯑꯃ ꯏꯔꯣꯜꯂꯤ
ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯅꯦ ꯏꯔꯣꯟꯕꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯏꯟꯈꯥꯡꯁꯤꯅ ꯄꯥꯝꯕꯣꯏ ꯄꯥꯝꯗꯕꯣꯏ ꯇꯧꯕ ꯑꯗꯨꯝꯕ ꯍꯤꯟꯖꯥꯡ ꯊꯣꯡꯖꯤꯜꯂꯛꯑꯦꯕ ꯑꯩꯁꯦ ꯏꯔꯣꯟꯕꯔꯥ ꯆꯝꯊꯣꯡꯂꯥ ꯁꯥ ꯎꯇꯤ ꯋꯥꯇꯤꯁꯦ ꯁꯥ ꯑꯣꯏꯕꯗꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒꯅ ꯉꯥ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯕ ꯍꯦꯛꯇ ꯇꯈꯦꯜꯅ ꯅꯣꯏꯅ ꯌꯣꯡꯆꯥꯛ ꯃꯤꯒꯤ ꯆꯥꯛ ꯐꯖꯅ ꯑꯝꯇ ꯁꯨꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯀꯩꯅꯣꯁꯤꯕꯣ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯆꯤꯇꯈꯦꯜ ꯅꯨꯡꯒꯅꯨ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯃꯜ ꯅꯥꯏꯗꯦ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯟꯖꯨꯅ ꯍꯥꯏꯕ ꯍꯥꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯕ ꯆꯦꯇꯈꯦꯜ ꯌꯥꯔꯒꯤ ꯇꯤꯟꯗꯣ ꯑꯩꯅ ꯌꯨ ꯈꯔ ꯄꯤꯊꯛꯂꯨ ꯍꯥꯏꯔꯒ ꯐꯕꯅꯤꯅꯦ ꯆꯦ ꯍꯤꯗꯥꯛ ꯄꯨꯒꯤ ꯍꯤꯗꯥꯛ ꯄꯨ ꯊꯛꯄ ꯃꯤꯒꯤ ꯍꯤꯗꯥꯛ ꯀꯩꯅꯣꯝ ꯍꯥꯏꯅꯕꯅꯤ ꯃꯣꯏ ꯇꯧꯅꯕ ꯃꯤꯁꯤꯡꯁꯦ ꯈꯪꯗꯦ ꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯌꯥ ꯆꯤꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯁꯥꯊꯤꯅ ꯆꯥꯎꯔꯕ ꯋꯥꯔꯤ ꯑꯃꯅꯤꯁꯦ ꯂꯥꯏꯅꯥ ꯑꯣꯏꯅꯁꯨ ꯄꯥꯕꯤꯗꯕ ꯃꯤꯅ ꯑꯊꯧꯁꯨ ꯁꯥꯕꯤꯗꯕ ꯋꯥꯗꯤ ꯋꯥꯕ ꯑꯟꯖꯨꯅ ꯍꯥꯏꯕ ꯇꯣꯝꯊꯤꯟ ꯆꯥꯔꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯉꯔꯥꯡ ꯉꯔꯪ ꯉꯔꯪ ꯉꯪꯂꯅꯨ ꯅꯥꯞꯄꯗ ꯅꯨꯡꯁꯤ ꯅꯥꯇꯠ ꯇꯧꯔꯅꯨ ꯑꯩꯕꯨꯁꯨ ꯈꯜꯊꯕꯒꯤ ꯃꯇꯝ ꯄꯤꯈꯣ ꯍꯥꯏꯕ ꯑꯣ ꯃꯅꯤꯗ ꯍꯥꯏꯅꯩ ꯃꯥꯏꯁꯦ ꯉꯔꯪ ꯉꯔꯪ ꯉꯪꯂꯅꯨ ꯍꯥꯏꯕ ꯃꯅꯤꯅ ꯍꯥꯏꯕ ꯀꯁꯥꯔ ꯂꯝꯒꯤ ꯄꯥꯈꯪꯅꯤ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅꯕꯗꯣ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯦꯀꯣ ꯅꯒꯤꯁꯤꯅ ꯂꯩ ꯀꯁꯥꯔ ꯂꯝꯒꯤ ꯄꯥꯈꯪꯅꯤ ꯁꯨꯡꯐ ꯐꯖꯗꯕꯤꯗ ꯁꯨꯡꯐ ꯐꯖꯗꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅꯔꯦ ꯑꯣ ꯇꯥꯔꯕꯁꯦ ꯀꯩꯅꯣ ꯃꯃꯥ ꯀꯩꯅꯣ ꯊꯣꯏꯕ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯑꯩꯒꯤꯗꯤ ꯗꯦꯂꯤ ꯂꯛꯁꯃꯤ ꯂꯥꯛꯏ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯔꯛꯄ ꯂꯦꯞꯇꯦ ꯁꯤꯁꯇꯔ ꯑꯩꯒꯤ ꯂꯣꯏꯔꯦ ꯊꯕꯛ ꯀꯟꯅ ꯑꯩꯒꯤꯗꯤ ꯗꯦꯂꯤ ꯂꯛꯁꯃꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯌꯨꯝꯗ ꯃꯤ ꯂꯥꯛꯄ ꯂꯦꯞꯇꯦ ꯁꯤꯁꯇꯔ ꯑꯩꯒꯤ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯋꯥꯗꯤ ꯋꯥꯕꯅꯦꯕ ꯃꯤ ꯂꯥꯛꯄ ꯊꯨꯡꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯇꯪ ꯂꯩꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯗꯅ ꯃꯇꯦꯡ ꯑꯃ ꯀꯔꯤ ꯑꯃ ꯄꯥꯡꯅꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯦꯕ ꯋꯥꯕꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯁꯦ ꯑꯩꯅ ꯈꯪꯉꯤ ꯋꯥꯔꯝꯒꯅꯦꯅ ꯑꯩꯈꯣꯏ ꯑꯩ ꯏꯊꯛꯀꯤ ꯃꯧꯗꯣ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ ꯑꯗꯩꯗꯤ ꯏꯇꯩꯗꯨꯅ ꯃꯔꯣꯟ ꯑꯃ ꯏꯁꯧ ꯂꯥꯡꯕ ꯀꯜꯂꯤꯕ ꯃꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯨꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯀꯔꯤ ꯀꯔꯥꯗ ꯑꯋꯥꯕ ꯑꯃꯅꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯅꯪꯒꯤ ꯌꯨꯗꯣ ꯄꯤꯊꯛꯎꯕꯗꯩ ꯑꯇꯩꯁꯨ ꯉꯥꯎꯅ ꯄꯪꯆꯤꯛꯇ ꯆꯤꯛꯈ꯭ꯔꯦ ꯃꯅꯤꯗꯅꯤ ꯍꯥꯏꯀꯣ ꯌꯧꯔꯛ ꯐꯗꯣꯏꯅꯣ ꯖꯥ ꯆꯤꯛꯄ ꯍꯤꯗꯥꯛꯁꯤꯕꯨ ꯃꯃꯥꯅ ꯍꯥꯏꯕ ꯆꯦꯇꯈꯦꯜ ꯖꯥꯗꯣ ꯇꯤꯟ ꯆꯥꯕ꯭ꯔꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯥꯃꯣ ꯃꯅꯤ ꯀꯣ ꯉꯥꯛꯇꯪ ꯃꯥꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯌꯦꯡꯉꯨ ꯇꯥꯃꯣ ꯃꯅꯤ ꯀꯥꯏꯅ ꯗꯤꯜ ꯑꯅꯤꯒ ꯄꯤꯁꯜꯂꯛꯏꯕ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯥꯃꯣ ꯃꯅꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠꯇ ꯊꯥ ꯊꯣꯛꯏꯕꯅꯤꯀꯣ ꯃꯅꯤꯅ ꯍꯥꯏꯕ ꯊꯣꯏꯕ ꯏꯁ ꯃꯥꯅ ꯑꯃꯨꯛ ꯑꯍꯨꯝ ꯄꯤꯁꯤꯜꯂꯛꯏꯌꯦ ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯇꯤꯟ ꯆꯥꯅꯤ ꯃꯃꯥ ꯑꯗꯩꯗꯤ ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯥꯃꯣ ꯃꯅꯤ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯌꯦꯡꯉꯨ ꯒꯥꯔꯤ ꯃꯆꯥ ꯑꯇꯦꯛꯄꯒ ꯂꯩꯕ ꯌꯦꯡꯉꯨ ꯆꯦꯜꯍꯧꯔꯣ ꯑꯗꯨꯒꯅꯦ ꯀꯨꯀꯤ ꯂꯝꯕꯤꯔꯣꯝ ꯆꯪꯁꯤꯜꯂꯨ ꯃꯅꯤꯡ ꯃꯨꯛꯕꯥꯡꯅ ꯆꯦ ꯇꯈꯦꯜ ꯅꯣꯛꯂꯛꯑꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯁꯕꯦꯟ ꯌꯥꯝꯅ ꯐꯩ ꯁꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯏꯇꯩꯗꯣ ꯏꯁꯧ ꯂꯥꯡꯉꯅ ꯃꯤ ꯃꯃꯥꯡ ꯑꯣꯏꯔ ꯑꯣꯏꯔꯒꯅꯦ ꯆꯩꯕ ꯍꯦꯟꯒꯅꯦꯕ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯁꯦ ꯏꯐ ꯐꯪꯉꯦ ꯋꯥꯔꯤ ꯁꯥꯕ ꯎꯏ ꯈꯪꯗꯦꯕꯣ ꯑꯗꯨꯒꯅꯦ ꯃꯤꯒꯁꯦ ꯍꯦꯛ ꯑꯩꯈꯣꯏ ꯂꯩꯗꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯖꯍꯥ ꯑꯃ ꯆꯠꯂꯨ ꯇꯟꯖꯥ ꯑꯗꯨꯒ ꯑꯗꯨꯝ ꯈꯠꯅꯔꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯗꯒꯤ ꯐꯈꯔꯦ ꯆꯦꯇꯈꯦꯜ ꯍꯣꯏꯅꯦ ꯑꯗꯨ ꯗꯥꯛꯇꯔ ꯌꯦꯡꯍꯜꯂꯒ ꯖꯥꯒꯤ ꯀꯔꯤꯗꯣ ꯇꯧꯕꯗꯤ ꯐꯩꯗꯅꯗꯣ ꯍꯤꯗꯥꯛ ꯆꯥꯗꯣꯏꯔꯥ ꯏꯟꯖꯦꯛꯁꯟ ꯊꯥꯗꯣꯏꯔꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯥꯏ ꯀꯩꯅꯣꯃꯗꯤ
ꯊꯣꯏꯕꯅ ꯍꯥꯏꯕ ꯌꯥ ꯆꯤꯛꯑꯗꯤ ꯆꯤꯛꯐꯝꯗꯨꯗ ꯁꯥ ꯑꯁꯥꯕꯗꯨ ꯄꯤꯖꯧ ꯐꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯥ ꯍꯥꯏꯗꯤ ꯀꯔꯤ ꯁꯟꯁꯥ ꯆꯤꯛꯀꯟ ꯑꯗꯨꯒꯨꯝꯕꯔꯣ ꯍꯥꯏꯁꯦ ꯊꯣꯏꯕ? ꯁꯥ ꯑꯁꯥꯕꯗꯨ ꯄꯤꯖꯧ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯄꯤꯖꯗꯣꯏꯅꯣ ꯌꯥꯗꯨꯒ? ꯑꯣ ꯇꯈꯦꯜ ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯕ, ꯃꯅꯤꯅ ꯍꯥꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯊꯣꯏꯕꯅ꯫ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯒꯤ ꯍꯁꯕꯦꯟ ꯃꯅꯤꯗꯤ ꯐꯩ ꯏꯃꯥꯏꯄꯦꯝꯃ ꯌꯥꯝ ꯊꯨꯅ ꯑꯣꯏꯁꯟꯈꯔꯦ ꯑꯩꯁꯨ ꯆꯦꯟꯕꯨ ꯆꯦꯟꯗ꯭ꯔꯤ ꯁꯣꯝꯗ ꯍꯥꯟꯅ ꯆꯦꯟꯕꯒꯤ ꯋꯥꯔꯤꯗꯣ ꯐꯥꯏꯅꯦꯜ ꯇꯥꯟꯅꯈꯣ꯫ ꯑꯉꯥꯡꯒ ꯇꯨꯝꯈ꯭ꯔꯕ ꯉꯁꯤ ꯑꯉꯥꯡꯒ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯗꯣꯛꯇꯔ ꯑꯝꯇ ꯌꯦꯡꯉꯨ ꯑꯣꯟꯈꯤꯅꯤꯅꯦ꯫ ꯋꯥꯔꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯇꯣꯟ ꯍꯥꯏꯗꯣ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯑꯦꯗꯣ ꯃꯥꯏꯗꯤ ꯊꯥꯡꯉꯩꯁꯦꯡꯅ ꯃꯌꯥ ꯑꯃ ꯀꯦꯟꯈ꯭ꯔꯦ ꯍꯥꯏꯔ ꯀꯩꯅꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯟ ꯂꯩꯈ꯭ꯔꯦꯅꯦ꯫ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯦꯅꯤ ꯁꯥ ꯌꯥꯏ ꯊꯣꯡꯕ ꯂꯣꯏꯕꯒ ꯑꯣ ꯑꯗꯨꯏꯗꯣ ꯄꯤꯖꯕ ꯍꯥꯏꯗꯤ ꯎꯝꯃ ꯊꯝꯗꯣꯏꯔꯣ ꯀꯩꯅꯣ? ꯍꯥ ꯊꯣꯏꯕ ꯁꯥ ꯑꯁꯥꯕꯗꯣ ꯑꯅꯥꯕꯗꯣ ꯎꯝꯃ ꯊꯝꯗꯣꯏꯔꯣ? ꯇꯈꯦꯜ ꯇꯥꯁꯜꯂꯨ ꯃꯥ ꯍꯥꯏꯁꯦ꯫ ꯆꯦꯜꯂꯤ ꯑꯩ ꯃꯣꯏꯗ ꯂꯩ꯫ ꯆꯦꯜꯂꯤ ꯑꯩ ꯃꯣꯏꯗ ꯂꯩ ꯑꯣ ꯃꯣꯏꯗ ꯆꯦꯜꯂꯕ ꯂꯩꯔꯣ ꯗꯥꯏꯔꯦꯛ ꯆꯦꯟꯁꯤꯜꯂꯕ? ꯑꯦꯁ ꯌꯥꯝ ꯊꯨꯖꯟꯈꯔꯦꯍꯦ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤꯒ ꯏꯆꯥꯅꯨꯄꯥꯒ ꯆꯦꯜꯂꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯏꯆꯥꯅꯨꯄꯥꯒ ꯃꯅꯤꯒ ꯆꯦꯜꯂꯗꯤ ꯅꯣꯏ ꯏꯇꯩꯗꯣ ꯃꯤ ꯎꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯐꯔꯝꯒꯅꯤ꯫ ꯑꯦ ꯃꯤ ꯍꯦꯛ ꯎꯔꯕ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯅꯤ ꯆꯨꯝꯅꯗꯤ ꯁꯨꯝ ꯂꯩꯔꯝꯃꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯤꯁꯨ ꯁꯤꯒꯨꯝꯕꯁꯤ ꯀꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯗꯅ ꯃꯤ ꯍꯦꯛ ꯎꯔꯕ ꯃꯤ ꯃꯃꯥꯡꯗꯣ ꯈꯠꯅꯕ꯫ ꯑꯗꯩ ꯃꯅꯤꯅ ꯍꯥꯏꯕ ꯅꯦꯅꯦ ꯃꯃꯥ ꯈꯣꯏꯔꯝꯖꯩ ꯃꯥꯂꯦꯝ ꯐꯥꯔꯝ ꯂꯥꯛꯑꯦ ꯃꯤꯠ ꯈꯤꯇꯪ ꯈꯨꯝꯖꯤꯜꯂꯒ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ? ꯑꯗꯩ ꯁꯤꯅ ꯀꯔꯤꯅꯣ? ꯁꯤꯅ ꯀꯔꯤꯅꯣ? ꯑꯀꯤ ꯃꯌꯥꯝ ꯄꯨꯔꯛꯏꯁꯤꯕꯨ ꯀꯤꯖꯩꯌꯦ꯫ ꯃꯅꯤꯅ ꯐꯥꯔꯃꯥꯁ ꯔꯤꯌꯦꯜ ꯂꯥꯏꯐ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯇꯈꯦꯜꯅ ꯍꯥꯏꯕ ꯌꯥꯁꯤ ꯄ꯭ꯂꯁ ꯑꯃ ꯄꯥꯏꯅ ꯊꯣꯛ ꯊꯣꯛ ꯐꯨꯛꯇꯣꯛꯅꯤꯡꯉꯦ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅꯕꯅꯦꯕ꯫ ꯑꯗꯨ ꯗꯥꯛꯇꯔꯒ ꯇꯥꯟꯅꯧꯕ ꯃꯤ ꯑꯃꯇꯪ ꯐꯨꯛꯇꯣꯛꯑ ꯐꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔ ꯐꯗꯣꯏꯔꯥ ꯏꯁ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯅꯦ ꯍꯥꯏꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯨꯔꯅꯤꯃꯥꯅꯦ ꯍꯥꯏꯃꯤ ꯗꯤꯟꯕꯥꯔ ꯌꯦꯡꯉꯨ ꯊꯣꯏꯕꯅ ꯍꯥꯏꯕ ꯅꯠꯇꯦ ꯆꯤꯛꯐꯝ ꯂꯣꯝꯗ ꯁꯥꯏꯍꯜꯂꯨ ꯐꯕꯅꯤ ꯄ꯭ꯔꯣꯃꯤꯁ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯁꯨ ꯑꯩ ꯇꯧꯏ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯍꯣꯏꯅꯦ ꯀꯩꯅꯣ ꯇꯈꯦꯜ ꯃꯥ ꯍꯥꯏꯁꯤꯁꯨ ꯌꯦꯡꯒꯗꯝꯃꯤꯅꯦ ꯆꯤꯛꯀꯦꯟ ꯈꯪꯗꯦ ꯑꯃ ꯀꯩ ꯈꯪꯗꯦ ꯃꯁꯥ ꯑꯁꯥꯕꯗꯣ ꯅꯠꯇ꯭ꯔꯣ ꯌꯥ ꯆꯤꯛꯏꯕ ꯖꯒꯥ ꯑꯗꯨꯒ ꯁꯩꯖꯜꯂꯨ ꯍꯥꯏꯁꯦ ꯃꯥꯏꯁꯦ ꯑꯗꯩ ꯕꯔꯃꯥꯁꯅ ꯃꯅꯤ ꯍꯥꯏꯅ ꯃꯅꯤꯅ ꯍꯥꯏꯕ ꯑꯩꯗꯤ ꯃꯤ ꯍꯦꯛ ꯎꯕꯒ ꯅꯨꯡꯁꯤꯗꯣꯏꯅꯤ ꯊꯣꯏꯕ ꯍꯥꯏꯁꯤꯅ ꯃꯤꯗꯤ ꯃꯤ ꯑꯃꯃꯝꯗꯤ ꯃꯤ ꯍꯦꯛ ꯎꯕ ꯈꯠꯅꯕ ꯃꯅꯤꯒꯤꯁꯤꯅ ꯃꯤ ꯍꯦꯛ ꯎꯅꯕ ꯅꯨꯡꯁꯤꯕ ꯎꯜꯇꯥꯅꯦꯕ ꯇꯧꯗꯣꯏꯁꯦ ꯃꯤ ꯍꯦꯛ ꯎꯗꯕꯗꯅ ꯑꯃꯨꯛ ꯐꯨꯅꯕ ꯇꯈꯦꯜꯅ ꯍꯥꯏꯕ ꯊꯣꯏꯕꯒꯤꯁꯦ ꯁꯥ ꯄꯤꯖꯔꯒ ꯊꯦꯝꯕꯩ ꯋꯥꯔꯤꯅꯤ ꯃꯥꯏꯁꯤꯁꯨ ꯃꯣꯏ ꯀꯩꯒꯨꯝꯕ ꯄꯥꯎꯔꯧ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ ꯌꯦꯡꯒꯗꯝꯃꯤ ꯑꯃꯨꯛꯀꯤꯅꯤ ꯐꯥꯔꯃꯔ ꯇꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯑꯗꯩ ꯃꯥꯂꯦꯝ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯌꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯇꯈꯦꯜꯒꯤ ꯌꯥꯗꯣ ꯆꯤꯛꯄꯅ ꯆꯤꯛꯄꯅ ꯄ꯭ꯂꯁ ꯑꯃꯅ ꯐꯨꯛꯇꯣꯛꯅꯤꯡꯉꯦ ꯑꯔꯤꯜꯅ ꯍꯥꯏꯕ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯌꯦꯡꯀꯣ ꯊꯥꯏꯅꯒꯤ ꯍꯥꯟꯅꯩ ꯃꯤꯡꯅꯤ ꯀꯧꯅꯩꯁꯦ ꯁꯥꯃꯨꯕ ꯍꯥꯏꯅ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯃꯥꯂꯦꯝꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥ ꯆꯤꯛꯄꯒꯤꯁꯦ ꯀꯩꯗꯧꯔ ꯐꯗꯣꯏꯅꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯊꯣꯡꯕ ꯂꯣꯏꯕꯒ ꯁꯥꯗꯨ ꯏꯪꯍꯜꯗꯕꯤꯗ ꯗꯨꯛꯌꯥꯝ ꯁꯥꯕꯗꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯁꯥ ꯅꯠꯇ꯭ꯔꯁꯨ ꯉꯥ ꯑꯣꯏꯁꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯇꯈꯦꯜ ꯃꯤꯡꯁꯦꯜ ꯌꯥꯏꯉꯪ
ꯄꯥꯟꯅ ꯁꯣꯏꯔꯒ ꯌꯥꯏꯉꯪ ꯄꯥꯅ ꯁꯣꯏꯔꯒ ꯅꯞꯁꯤꯜꯂꯒ ꯊꯝꯃꯨ ꯍꯥꯏꯕ. ꯑꯣ ꯑꯗꯨꯁꯨ ꯇꯧꯔꯒ ꯌꯦꯡꯉꯨ ꯌꯥꯏꯉꯪꯗꯣ ꯄꯥꯅ ꯁꯣꯏꯔꯒ. ꯊꯣꯏꯕꯅ ꯍꯥꯏꯕ ꯇꯥꯡ ꯐꯥꯔꯃꯔ ꯁꯥꯃꯨ ꯃꯥ ꯂꯩꯇꯦ ꯑꯣꯟꯂꯤ ꯊꯣꯏꯕ ꯁꯥꯃꯨ ꯃꯥ ꯂꯩꯇꯦ ꯍꯥꯏꯌꯦ. ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯑꯣꯍꯣ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯥ ꯊꯣꯏꯕꯁꯦ ꯊꯣꯏꯕꯤ ꯑꯣꯜꯂꯤ ꯉꯁꯤ ꯃꯥ ꯉꯁꯤ ꯆꯦꯟꯕꯒꯤ ꯗꯦꯠ ꯊꯥꯅꯈ꯭ꯔꯦ. ꯊꯃꯣꯏ ꯌꯥꯝ ꯅꯧꯔꯤ ꯉꯁꯤ ꯃꯥ. ꯊꯣꯏꯕꯅ ꯍꯥꯏꯕ ꯉꯥꯗꯤ ꯃꯔꯨ ꯄꯥꯜꯂꯣꯏꯗ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯃꯔꯨ ꯃꯆꯥ ꯃꯆꯥ ꯌꯥꯎꯕꯅꯤꯅ. ꯑꯗꯣ ꯁꯥꯒꯤꯗꯤ ꯆꯤꯛꯀꯟ ꯇꯅꯤꯗꯣ ꯍꯩꯔꯝꯗꯣꯏꯁꯦ ꯑꯇꯩ ꯑꯇꯩ ꯁꯥꯗꯤ ꯑꯝꯇ ꯆꯥꯗꯕꯅꯤꯅ. ꯑꯋꯥꯕ ꯑꯃꯅꯤ ꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯁꯨ. ꯑꯗꯩꯗꯤ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕꯒꯤ ꯍꯦꯛ ꯀꯤ ꯏꯁꯤꯡꯗꯨ ꯎꯝꯃꯨ ꯐꯕꯅꯤ. ꯍꯛ ꯍꯥꯏꯁꯦ ꯌꯨꯡꯂꯅꯦ ꯁꯤꯗ. ꯊꯣꯏꯕꯅ ꯍꯥꯏꯕ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯇꯥꯃꯣ ꯃꯅꯤ. ꯈꯪꯗꯦ ꯅꯪꯒ ꯗꯦꯠ ꯊꯥꯅꯔ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ. ꯍꯥꯏꯕ ꯌꯥꯏꯉꯪꯗꯨ ꯌꯥꯝ ꯐꯕꯅꯤꯀꯣ ꯍꯥꯏꯕ. ꯌꯥꯏꯉꯪꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ. ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯆꯦꯇꯈꯦꯜ ꯂꯣꯡꯒꯤ ꯃꯍꯤꯗꯣ ꯑꯆꯤꯛꯄ ꯃꯐꯝ ꯁꯦ ꯂꯁꯤꯡꯗ ꯌꯣꯝꯂꯒ ꯅꯝꯁꯤꯜꯂꯒ ꯊꯝꯃꯨ ꯁꯥꯕꯗꯨꯅ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯦꯇꯈꯦꯜ ꯍꯥꯏꯕ. ꯊꯣꯏꯕꯅ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅ ꯌꯥꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯈꯤꯅꯤ. ꯇꯈꯦꯜꯅ ꯍꯥꯏꯕ ꯅꯞꯅꯤꯡꯉꯥꯏ ꯃꯐꯝꯒ ꯃꯇꯥ ꯆꯥꯗꯦ. ꯑꯗꯨꯗꯤꯅꯦ ꯈ꯭ꯋꯥꯏꯗꯩ ꯐꯕ ꯑꯃ ꯍꯥꯏꯔꯒꯦ ꯑꯩ. ꯀ꯭ꯋꯥꯗꯣ ꯄꯧꯅ ꯁꯣꯏꯔ ꯕꯣꯔꯣꯛ ꯕꯣꯔꯣꯛ ꯍꯦꯛ ꯁꯩꯖꯜꯂꯣ ꯍꯦꯛ ꯌꯥ ꯑꯣꯏꯕ ꯑꯣꯏꯕꯣ ꯍꯥꯏꯅ. ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯂꯣꯡ ꯃꯍꯤ ꯂꯁꯤꯡꯗ ꯂꯨꯞꯂꯒ ꯊꯝꯕꯁꯨ ꯐꯩ. ꯂꯣꯡ ꯃꯍꯤꯁꯨ ꯐꯩ ꯑꯅꯥꯕ ꯄꯪꯁꯟꯕꯅꯤ ꯅꯥꯕ ꯀꯩꯅꯣ ꯇꯧꯕꯅꯤ. ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯁꯩꯖꯤꯟꯕꯒꯤ ꯃꯑꯣꯡ ꯆꯥꯗꯦ ꯁꯥꯏꯔꯨꯔꯗꯤ ꯑꯗꯨꯒ ꯂꯣꯏꯅ ꯂꯣꯏꯔꯦ. ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯥꯏꯕ. ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯤꯅ ꯍꯥꯏꯅꯩꯕꯅꯦ ꯃꯣꯏ ꯍꯤꯗꯥꯛ ꯃꯅꯥ ꯀꯩꯀꯩ ꯎꯝꯕ ꯃꯤꯁꯤꯡꯁꯦ ꯌꯥ ꯆꯤꯛꯄ ꯈꯣꯠꯄ ꯐꯒꯜꯂꯤꯒ ꯍꯥꯏꯅꯤ ꯈꯪꯗꯦ. ꯊꯣꯏꯕꯅ ꯍꯥꯏꯕ ꯈꯩꯅꯤ ꯆꯥꯕꯁꯨ ꯐꯕꯅꯦ ꯑꯗꯨ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯤ ꯑꯣꯏ ꯃꯥꯟꯅꯦꯕ. ꯀꯅꯥꯒꯨꯝꯅꯅꯦ ꯑꯩꯈꯣꯏꯗꯨꯒ ꯍꯥꯟꯅ ꯊꯥꯏꯅ ꯍꯥꯎ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯚꯔꯥ ꯇꯧꯅ. ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯤꯇꯩꯅꯤ. ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯈꯩꯅꯤ ꯌꯥꯝ ꯃꯣꯏ ꯅꯨꯄꯤꯗꯣ ꯈꯩꯅꯤ ꯌꯥꯝ ꯎꯝꯃꯦꯕ. ꯑꯗꯣ ꯃꯣꯏ ꯍꯥꯏꯌꯦꯕ ꯌꯥꯗ ꯌꯥꯝ ꯐꯩ ꯈꯣꯠꯂꯤ ꯌꯥ ꯆꯤꯛꯄ ꯈꯣꯠꯄꯗ ꯌꯥꯝ ꯀꯥꯟꯅꯩꯒ ꯌꯥꯝ ꯍꯥꯏꯌꯦꯕ. ꯑꯗꯩ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏ. ꯑꯗꯩꯗꯤ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯄꯗ ꯍꯛꯀꯤ ꯏꯁꯤꯡꯗꯣ ꯌꯨꯡꯅꯦꯕ ꯃꯥ ꯍꯥꯏꯁꯦ. ꯎꯝꯃꯣ ꯇꯜꯂꯤꯍꯦ ꯑꯗꯨꯗꯤ ꯇꯨꯀꯠꯆꯩꯍꯦ. ꯇꯈꯦꯜ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯥ ꯍꯥꯏꯁꯦ. ꯉꯝꯖꯔꯣꯏ ꯑꯩ ꯑꯣꯅ ꯑꯩꯗꯤ ꯕ꯭ꯔꯁ ꯇꯧꯕ ꯐꯥꯎꯗ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯕ꯭ꯔꯁ ꯇꯧꯕ ꯐꯥꯎ ꯑꯣꯅ ꯁꯤꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ. ꯊꯣꯏꯕꯅ ꯍꯥꯏꯕ ꯈꯩꯅꯤꯗꯨ ꯂꯁꯤꯡ ꯑꯃꯗ ꯈꯨꯕꯥꯛ ꯑꯃ ꯂꯧꯔꯒ ꯌꯣꯝꯂꯒ ꯎꯝꯃꯨ ꯈꯣꯏꯅꯤ ꯆꯥꯗꯕ ꯃꯤꯗꯣ ꯈꯣꯏꯅꯤ ꯎꯝꯃꯨ ꯍꯥꯏ ꯑꯣꯅꯤꯡꯗꯅ ꯀꯣꯛ ꯉꯥꯎꯅ ꯁꯤꯔꯅꯤ ꯑꯗꯨꯁꯨ. ꯊꯣꯛꯆꯣꯝꯅ ꯍꯥꯏꯕ ꯊꯣꯏꯕ ꯍꯥꯏꯀꯣ. ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯚꯥꯕꯤꯖꯤ ꯔꯣꯍꯤꯠ ꯚꯥꯕꯤꯖꯤ ꯀꯥꯏꯅ ꯇꯧꯔꯛꯏ ꯃꯥꯁꯦ. ꯐꯥꯔꯃꯔꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯒꯜꯂꯦꯕ. ꯁꯨꯝꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯄꯣꯠꯁꯛꯁꯦ ꯑꯩꯗꯤ ꯇꯨꯀꯠꯆꯩ ꯑꯗꯨꯝꯕꯗꯣ. ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯍꯤꯗꯥꯛ ꯑꯃꯁꯦ. ꯑꯗꯨꯗꯤ ꯑꯣ ꯌꯥꯔꯦ ꯌꯥꯒꯤ ꯗꯥꯛꯇꯔ ꯃꯌꯥꯝꯁꯤꯗꯤ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯅ. ꯇꯈꯦꯜ ꯃꯥꯏ ꯌꯥꯅꯤꯡꯕ꯭ꯔꯣꯅꯦ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯎꯝꯃꯨ ꯍꯥꯏꯁꯦ. ꯏꯃꯥꯏ ꯄꯦꯝꯃ ꯅꯪ ꯉꯝꯒꯗ꯭ꯔꯕ. ꯃꯃꯥꯅ ꯍꯥꯏꯕ ꯑꯩ ꯁꯤꯜꯆꯔꯗ ꯂꯩꯔꯤꯉꯩꯗ ꯃꯤꯒꯤ ꯌꯥ ꯇꯤꯟ ꯆꯥꯕ
ꯇꯤꯟ ꯑꯩꯅ ꯂꯧꯊꯣꯛꯏ ꯏꯃꯥ ꯑꯗꯣ ꯆꯦ ꯇꯈꯦꯜ ꯆꯦꯅ ꯉꯝꯃꯣꯏ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯆꯦ ꯑꯣ ꯊꯣꯏꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯛꯇꯣꯛꯃꯍꯩꯅ ꯍꯥꯏꯕ ꯂꯩꯁꯅꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯉꯁꯤ ꯀꯅꯥꯝ ꯀꯞꯄꯛꯇꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩ ꯌꯥꯒꯤ ꯍꯤꯗꯥꯛ ꯑꯐꯕ ꯂꯩ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣꯍꯦ ꯀꯩꯅꯣ ꯍꯥꯏꯗꯣꯛꯑꯣꯏ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏꯁꯤꯅ ꯃꯃꯥ ꯑꯩꯁꯨ ꯍꯩ ꯑꯃ ꯑꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯀꯥꯡ ꯅꯪꯉꯤ ꯀꯔꯤ ꯀꯪ ꯑꯣ ꯄꯨꯈ꯭ꯔꯤꯒꯤ ꯀꯪ ꯀꯩꯅꯣꯗꯣ ꯐꯦꯅꯥꯒꯤ ꯀꯪꯗꯣ ꯃꯊꯧ ꯇꯥꯗꯣꯏꯕ ꯅꯣꯏ ꯅꯁꯥꯅ ꯂꯣꯏꯅꯁꯨ ꯍꯩ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯀꯪ ꯂꯩꯇꯦ ꯃꯃꯥ ꯀꯩꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯄꯨꯈ꯭ꯔꯤ ꯃꯤꯒꯤ ꯀꯩꯀꯩ ꯄꯨꯈ꯭ꯔꯤꯗ ꯁꯨꯝ ꯂꯩꯖꯔꯝꯒꯅꯤ ꯀꯩꯅꯣ ꯊꯣꯏꯕꯅ ꯍꯥꯏꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯃꯅꯤ ꯃꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯁꯣꯜꯂꯒ ꯇꯧꯗꯣꯏꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕ ꯑꯣ ꯊꯣꯏꯕꯅ ꯁꯣꯟꯗꯣꯏꯅꯦꯌꯦ ꯄꯩꯁꯥꯒ ꯆꯪꯉꯣꯏ ꯍꯥꯏꯗꯗꯅ ꯑꯃꯨꯛ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯋꯤ ꯍꯥꯏ ꯑꯃꯨꯛꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯁꯤꯕꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯈꯪꯅ ꯇꯧꯗꯦ ꯅꯥꯄꯤ ꯑꯃꯅ ꯁꯣꯜꯂꯒ ꯇꯧꯏ ꯄꯨꯟꯁꯤꯒꯤ ꯍꯧꯔꯛꯑꯣꯏ ꯇꯤꯟ ꯂꯣꯏꯅ ꯇꯥꯏ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯤ ꯑꯍꯟꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤꯅꯤꯗ ꯇꯤꯟ ꯇꯥꯍꯜꯂꯤꯃꯥꯏꯅ ꯄꯣꯇ꯭ꯔꯣ ꯄꯣꯇ꯭ꯔꯣ ꯃꯌꯥꯝ ꯀꯦꯜꯂꯒ ꯂꯩ ꯄꯨꯈ꯭ꯔꯤ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯀꯩ ꯃꯇꯥꯡꯅꯣꯅꯦ ꯄꯨꯈ꯭ꯔꯤ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯁꯦ ꯃꯅꯤꯁꯨ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯕꯒ ꯗꯦꯠ ꯊꯥꯅꯔꯝꯃꯒ ꯃꯣꯃꯤꯇꯥ ꯋꯥꯏ 227 ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯏꯛꯁꯦ ꯑꯩ ꯐꯪꯉꯗꯤ ꯑꯩ ꯑꯗꯨꯝ ꯋꯥꯏꯇꯤꯒꯁꯦ ꯉꯁꯤꯗꯩ ꯇꯣꯛꯑꯁꯨ ꯌꯥꯔꯦ ꯏꯇꯥ ꯌꯥꯝꯈꯔꯦ ꯌꯥꯝꯃꯟꯈꯔꯦ ꯈꯤꯇꯪ ꯂꯤꯛꯊꯍꯜꯂꯨꯗ ꯈꯤꯇꯪ ꯂꯤꯛꯊꯍꯜꯂꯨ ꯄꯤꯛ ꯊꯟꯗꯣꯛꯈ꯭ꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯣꯝꯗ ꯌꯥ ꯆꯤꯛꯄꯩ ꯃꯔꯣꯜ ꯑꯃ ꯏꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯁꯦ ꯀꯩꯅꯣꯝ ꯍꯤꯗꯥꯛ ꯑꯃꯗꯣ ꯇꯈꯦꯜꯁꯦ ꯄ꯭ꯔꯥꯟ ꯊꯥꯈꯤꯗꯣꯔꯦ ꯑꯗꯩ ꯊꯣꯏꯕꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯃꯥ ꯍꯩ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯏꯃꯥꯅ ꯁꯣꯜꯈꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯦ ꯑꯣ ꯁꯤꯁꯨ ꯗꯁꯥꯝꯅꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯌꯥꯗꯦ ꯂꯤꯛꯍꯟꯕ ꯑꯣ ꯑꯗꯨꯅꯦꯕ ꯀꯩꯒꯤꯅꯣ ꯌꯥꯝꯃꯟꯈ꯭ꯔꯦꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯐꯥꯎ ꯁꯨꯃꯥꯏꯅ ꯂꯥꯏꯛꯀꯁꯦ 8 9 10 ꯐꯥꯎ ꯁꯨꯖꯗꯕ ꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯂꯥꯏꯞ ꯊꯥꯕꯗ ꯑꯩ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯁꯤꯁꯨ ꯍꯥꯏꯖꯕ ꯍꯩꯖꯗꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔ ꯂꯩꯖꯔꯕꯅꯦꯕ ꯑꯩꯁꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯇꯧꯔꯨꯈꯤꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯀꯅꯥ ꯇꯧꯔꯛꯀꯗꯕ ꯆꯪꯉꯛꯀꯗꯕ ꯂꯩꯔꯤꯒꯦ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯃ ꯌꯥꯎꯔꯛꯄ꯭ꯔꯥ ꯈꯣꯠꯂꯛꯄ꯭ꯔꯥ ꯊꯣꯏꯕꯅ ꯏꯃꯥꯏ ꯂꯥꯛ 7 ꯀꯌꯥꯅꯣ 7,000ꯂ ꯂꯥꯛꯂ ꯈꯪꯗꯦꯅꯦ ꯂꯥꯏꯛ ꯍꯥꯏꯔꯤꯅꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯄꯨꯊꯥꯡ ꯉꯝꯗꯕ ꯂꯥꯏꯛꯅꯤꯀꯣ ꯏꯇꯥ ꯃꯣꯃꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯁꯦ ꯁꯨꯝ ꯀꯅꯥꯝ ꯂꯥꯛꯄꯤꯔꯣꯏꯗ ꯃꯥꯅꯦ ꯀꯥꯞꯁꯜꯂꯨꯕꯗ ꯑꯩꯈꯣꯏ ꯊꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯅꯨꯄꯤ ꯆꯦꯟꯕꯩ ꯋꯥꯔꯤꯗ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯇꯝꯁꯦ ꯍꯣꯏ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ
좀 틴 좀 좀 가본 거든.